ꯀꯣꯛꯇ ꯍꯥꯟꯅꯕꯨꯗꯤ ꯂꯥꯛꯇꯦ ꯀꯣꯟꯅ ꯂꯥꯛꯄ ꯋꯥꯈꯜ ꯍꯥꯏꯇꯥꯔꯦ ꯃꯣꯏꯁꯦ ꯂꯥꯟꯃꯤ ꯑꯃꯅꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯦ ꯃꯤꯟꯁ ꯍꯥꯏꯗꯤ ꯂꯩꯕꯥꯛꯁꯤꯕꯨ ꯉꯥꯛꯏꯕ ꯃꯌꯥꯝꯁꯦ ꯁꯤꯁꯨ ꯂꯩꯕꯥꯛ ꯉꯥꯛꯄ ꯑꯃꯈꯛꯅꯦ ꯑꯗꯣ ꯇꯝꯕ ꯍꯧꯒꯠꯂꯛꯏꯕ ꯃꯈꯣꯏꯁꯤꯁꯨ ꯑꯗꯨꯒꯨꯝꯕ ꯂꯥꯟꯃꯤ ꯑꯃꯈꯛꯅꯦ ꯍꯣꯏ ꯋꯥꯔꯗ ꯈꯔ ꯍꯥꯏꯖꯔꯛꯀꯦꯕꯀꯣ ꯑꯗꯨꯝ ꯏꯆꯦꯅ ꯏꯁꯩ ꯑꯣꯏꯅ ꯑꯗꯨꯝ ꯁꯛꯄꯤꯔꯛꯑꯣꯕ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧꯁꯦ ꯍꯥꯏꯗꯤ ꯏꯁꯩꯁꯦ ꯃꯌꯥꯝꯅꯁꯨ ꯂꯣꯏ ꯇꯥꯟꯅꯔ ꯂꯩꯕꯅꯤꯅ ꯍꯦꯟꯅ ꯇꯣꯉꯥꯟꯕ ꯑꯃ ꯇꯥꯅꯤꯡꯕꯗꯣ ꯑꯗꯨꯒꯤ ꯑꯄꯥꯝꯕꯗꯨꯅꯤ ꯍꯥꯏꯗꯤ ꯋꯥꯔꯗꯁꯦ ꯑꯗꯨꯝ ꯏꯆꯦꯗ ꯍꯥꯏꯖꯔꯛꯑꯒꯦ ꯑꯍꯥꯟꯕꯒꯤ ꯋꯥꯍꯩꯁꯤꯃꯗꯤ ꯌꯥꯝꯅ ꯇꯦꯟꯅꯗꯤ ꯍꯥꯏꯖꯔꯛꯀꯦꯀꯣ ꯍꯥꯏꯗꯤ ꯑꯩ ꯍꯥꯏꯕꯁꯦ ꯑꯩꯁꯤꯒꯤ ꯃꯇꯥꯡꯗ ꯑꯗꯨꯝ ꯏꯆꯦꯅ ꯁꯥꯒꯠꯄꯤꯔꯒ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯃꯤꯅꯠꯇ ꯀꯅꯥ ꯂꯩꯇ ꯇꯥꯏꯕꯪꯗ ꯏꯗꯨꯝ ꯅꯣꯛꯆꯩ ꯏꯗꯨꯝ ꯀꯞꯆꯩ ꯏꯗꯨꯝ ꯋꯥꯍꯪ ꯀꯌꯥ ꯍꯪꯖꯩ ꯍꯥꯏꯗꯣ ꯏꯆꯦ ꯁꯤꯃꯈꯛ ꯑꯗꯨꯝ ꯁꯦꯝꯕꯤꯔꯒ ꯂꯩꯕ꯭ꯔꯥ ꯑꯇꯩ ꯃꯈꯥ ꯇꯥꯕꯁꯦ ꯑꯗꯨ ꯁꯦꯝꯃꯛꯑꯒꯦ ꯃꯈꯥ ꯇꯥꯔꯛꯄ ꯋꯥꯔꯗꯁꯤꯅ ꯄꯟꯊꯨꯡ ꯍꯥꯏꯕꯁꯤꯗ ꯑꯗꯨꯝ ꯏꯆꯦꯒꯤ ꯁꯥꯒꯠꯄꯤꯔꯒ ꯑꯣꯏꯅ ꯁꯛꯄꯤꯔꯛꯑꯣ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯨꯠꯀꯩꯁꯤ ꯈꯪꯅꯕ ꯑꯍꯟꯒꯩ ꯑꯣꯏꯕꯈꯩꯗꯤ ꯈꯣꯡꯖꯣꯝ ꯄ꯭ꯔꯕ ꯔꯦꯗꯤꯑꯣꯗ ꯂꯥꯛꯄꯗ ꯈꯨꯅꯨꯡ ꯏꯁꯩ ꯑꯃ ꯂꯥꯛꯄꯗ ꯇꯥꯅꯤꯡꯉꯦꯕ ꯑꯉꯥꯡꯈꯩꯗꯤ ꯐꯠ ꯂꯥꯎ ꯃꯨꯊꯠꯇꯣꯏꯅꯦꯕ ꯑꯩꯈꯣꯏꯐꯥꯎꯗ ꯁꯥꯔꯀꯥꯟꯁꯤꯗ ꯐꯠ ꯂꯥꯎ ꯃꯨꯊꯠꯇꯣꯏꯅꯦꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯖꯦꯅꯦꯔꯦꯁꯟꯁꯤꯒ ꯆꯥꯟꯅꯕ ꯏꯁꯩ ꯑꯃ ꯁꯦꯝꯕꯗꯤ ꯃꯊꯧ ꯇꯥꯏꯌꯦꯅ ꯈꯜꯂꯦ ꯌꯦꯜꯍꯧꯃꯤ ꯃꯣꯏꯅ ꯇꯝꯕ ꯆꯪꯉꯤ ꯀꯟꯁꯦ ꯑꯗꯨꯒ ꯍꯌꯦꯡꯋꯥꯏꯐꯥꯎ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯅꯤ ꯎꯠ ꯑꯣꯟꯈ꯭ꯔ ꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯃꯊꯪꯒꯤ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯃꯌꯥꯝ ꯑꯃꯗ ꯁꯨꯊꯥꯡ ꯀꯌꯥ ꯑꯃꯗ ꯍꯦꯟꯅ ꯃꯌꯦꯛ ꯂꯥꯅ ꯂꯩꯍꯧꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯊꯝꯒꯦ ꯋꯦꯜꯀꯝ ꯑꯦꯚ꯭ꯔꯤꯋꯥꯟ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯆꯤꯟꯇꯥ ꯆꯅꯨꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯥꯛꯂꯧ ꯂꯥꯏꯠ ꯀꯦꯃꯦꯔꯥ ꯆꯦꯠ ꯐꯥꯔꯃꯥꯁꯤꯒꯤ ꯑꯅꯧꯕ ꯑꯦꯄꯤꯁꯣꯗ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯧꯖꯒꯦ ꯉꯁꯤꯒꯤ ꯑꯦꯄꯤꯁꯣꯗ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯒꯦꯁ ꯑꯁꯤꯗꯤ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯊꯣꯏꯗꯣꯛ ꯁꯛ ꯈꯪꯕꯤꯔꯕꯤ ꯏꯆꯦ ꯑꯃꯈꯛꯅꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯤ ꯏꯁ ꯑ ꯖꯦꯝ ꯑꯣꯐ ꯃꯅꯤꯄꯨꯔ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯃꯌꯥꯝꯅ ꯁꯛ ꯇꯥꯛꯆꯒꯦ ꯂꯦꯛꯁꯤꯟꯗꯨꯅ ꯂꯩꯕꯤꯔꯦ ꯏꯆꯦ ꯕꯦꯅꯤꯇꯥ ꯂꯥꯏꯁ꯭ꯔꯝ ꯋꯦꯜꯀꯝ ꯆꯤꯆꯦ ꯃꯌꯥꯝ ꯉꯥꯛꯂꯧꯒꯤ ꯇꯤꯝꯗꯒꯤ ꯁꯨꯃꯥꯏꯅ ꯀꯧꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯄꯤꯕꯤꯕꯁꯦ ꯌꯥꯝꯅ ꯉꯥꯛꯂꯧꯒꯤ ꯇꯤꯝꯕꯨ ꯍꯦꯟꯅ ꯊꯥꯒꯠꯆꯔꯤ ꯑꯃꯁꯨꯡ ꯇꯨꯡꯗ ꯃꯥꯏ ꯃꯌꯥꯝ ꯄꯥꯛꯄꯤꯔꯛꯑꯣ ꯍꯥꯏꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕꯤꯁ ꯄꯤꯖꯔꯤ ꯆꯤꯆꯦꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯋꯥ ꯅꯨꯡꯉꯥꯏ ꯉꯥꯏꯍꯥꯛ ꯃꯌꯥꯝ ꯄꯨꯟꯅ ꯁꯦꯌꯔ ꯇꯧꯃꯤꯟꯅꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯆꯤꯆꯦꯅ ꯄꯤꯕꯤꯔꯛꯄꯁꯦ ꯆꯤꯆꯦꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯁꯨꯃꯥꯏꯅ ꯍꯥꯟꯅ ꯊꯝꯖꯒꯦ ꯆꯤꯆꯦ ꯑꯗꯣ ꯆꯤꯆꯦ ꯋꯥꯔꯤꯗ ꯑꯗꯨꯝ ꯂꯥꯛꯑꯒꯗꯤ ꯍꯥꯏꯕ ꯇꯥꯔꯦ ꯋꯥꯔꯤꯁꯦ ꯍꯦꯟꯅ ꯁꯥꯕ ꯅꯨꯡꯉꯥꯏꯅꯕ ꯆꯤꯆꯦꯁꯦ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯃꯗꯤ ꯃꯌꯥꯝꯁꯨ ꯂꯣꯏꯅꯃꯛ ꯈꯪꯅꯔꯕꯅꯦꯕ ꯑꯗꯨꯕꯨ ꯌꯥꯝꯅ ꯇꯦꯟꯇꯛꯅ ꯍꯥꯏꯕ ꯇꯥꯔꯦ ꯏꯆꯦꯁꯦ ꯀꯗꯥꯏꯗꯒꯤꯅꯣ ꯑꯗꯨꯒ ꯏꯆꯦꯁꯦ ꯍꯧꯖꯤꯛ ꯐꯣꯛ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅꯁꯨ ꯂꯩꯕꯤꯔꯤꯕꯅꯦ ꯑꯗꯨꯝ ꯌꯥꯝ ꯇꯦꯟꯅ ꯁꯝꯂꯞꯅ ꯏꯆꯦꯒꯤ ꯏꯟꯇ꯭ꯔꯣ ꯃꯆꯥ ꯑꯃꯇꯪꯗꯤ ꯊꯝꯕꯤꯔꯝꯃꯨ ꯍꯣꯏ ꯑꯩꯒꯤ ꯃꯤꯡ ꯕꯦꯅꯤꯇꯥ ꯂꯥꯏꯁ꯭ꯔꯝ ꯐꯣꯛ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯂꯩꯖꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯄꯣꯛꯐꯝꯅ ꯑꯆꯥꯟꯕꯤꯒꯩ ꯃꯌꯥꯏ ꯂꯩꯀꯥꯏ ꯑꯗꯨꯒ ꯏꯃꯥ ꯕꯕꯥꯒꯤ ꯃꯤꯡꯅ ꯂꯥꯏꯁ꯭ꯔꯝ ꯂꯣꯀꯦꯟ ꯁꯤꯡ ꯂꯥꯏꯁ꯭ꯔꯝ ꯁꯥꯟꯇꯤꯕꯂꯥ ꯑꯗꯨꯒ ꯏꯆꯤꯜ ꯏꯅꯥꯎꯁꯦ 5ꯅꯦ ꯍꯥꯏꯅ ꯏꯇꯣꯟꯇꯣꯟꯕꯤꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯆꯤꯆꯦ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯋꯥꯔꯤꯁꯤꯗ ꯂꯥꯛꯑꯒꯗꯤ ꯏꯆꯦ ꯐꯣꯛ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅꯁꯨ ꯂꯩꯕꯤꯔꯤꯅꯦ ꯑꯗꯣ ꯐꯣꯛꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯈꯪꯗꯕ ꯁꯨꯈꯪ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ ꯐꯣꯛꯁꯦ ꯀꯩꯅꯣ ꯀꯥꯏꯅ ꯁꯨꯈꯪ ꯈꯪꯗꯕ ꯃꯤ ꯑꯃꯗꯀꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯏꯆꯦꯅ ꯁꯤꯅꯤ ꯀꯥꯏꯅꯒ ꯇꯥꯛ ꯇꯥꯔꯒꯗꯤ ꯐꯣꯛꯁꯦ ꯐꯣꯛꯀꯤ ꯀꯜꯆꯔ ꯑꯥꯔꯠ ꯐꯣꯛ ꯃ꯭ꯌꯨꯖꯤꯛꯁꯦ ꯀꯩꯅꯣ ꯍꯥꯏꯕꯁꯤꯃ ꯃꯌꯥꯝꯗ ꯁꯤꯃ ꯍꯥꯟꯅ ꯊꯝꯕꯤꯌꯨ ꯐꯣꯛꯁꯤꯗꯤ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯈꯪꯐꯝꯗꯤ ꯊꯣꯛꯑꯦ ꯍꯥꯏꯇꯥꯔꯦꯅꯦ ꯍꯥꯏꯗꯤ ꯐꯣꯛ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯁꯛꯏꯕ ꯏꯁꯩꯁꯦ ꯈꯛꯇꯪ ꯅꯠꯇꯦ ꯂꯩꯔꯤꯕ ꯈꯨꯠꯂꯩꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯣꯏꯅ ꯃꯩꯇꯩꯒꯤ ꯌꯨꯝ ꯁꯨꯃꯥꯏꯅ ꯁꯥꯒꯗꯕꯅꯤ ꯀꯥꯏꯅ ꯊꯝꯕꯤꯔꯝꯃꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯦꯠꯇꯅ ꯆꯥꯗꯅ ꯐꯅꯦꯛ ꯑꯃ ꯀꯣ ꯂꯩ ꯇꯧꯗꯅ ꯈꯣꯠꯇꯅ ꯇꯧꯔꯤꯁꯦ ꯑꯗꯒꯤ ꯀꯩ ꯍꯥꯏꯅꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯕꯨ ꯑꯣꯏꯔꯣ ꯑꯩꯈꯣꯏꯒꯤ ꯑꯔꯤꯕꯁꯤꯡ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯩꯈꯣꯏꯅ ꯉꯁꯤꯐꯥꯎꯗ ꯄꯨꯗꯅ ꯂꯥꯛꯏꯁꯦ ꯁꯤꯁꯦ ꯈꯨꯅꯨꯡꯒꯤ ꯑꯣꯏꯕ ꯄꯣꯠꯁꯤꯡ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯁꯤꯁꯤꯅ ꯑꯩꯈꯣꯏꯅ ꯐꯣꯛꯅꯦꯅ ꯑꯩꯈꯣꯏꯅ ꯈꯟꯅꯩ ꯍꯥꯏꯇꯥꯔꯦ ꯑꯗ ꯊꯥꯏꯅꯉꯩ ꯃꯃꯥꯡꯉꯩꯗ ꯁꯛꯄꯤꯔꯝꯕ ꯏꯁꯩꯗꯣ ꯖꯦꯅꯦꯔꯦꯁꯟ ꯇꯨ ꯖꯦꯅꯦꯔꯦꯁꯟ ꯑꯗꯨꯝ ꯄꯥꯁ ꯇꯧꯔꯒ ꯂꯥꯛꯑꯦ ꯑꯗꯣ ꯉꯁꯤꯐꯥꯎꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯁꯛꯑꯝꯃꯤ ꯑꯗꯩ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯑꯃ ꯂꯩꯔꯝꯃꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯍꯤꯡꯉꯝꯃꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯆꯥꯔꯝꯃꯤ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯃ ꯂꯩꯔꯝꯃꯤ ꯏꯚꯟ ꯑꯩꯈꯣꯏ ꯌꯥꯎꯁꯪꯗ ꯍꯧꯖꯤꯛ ꯑꯗꯨꯝ ꯄꯥꯡꯊꯣꯛꯏꯗꯅ ꯑꯗ ꯁꯤꯒꯨꯝꯕ ꯆꯠꯅꯕꯤ ꯊꯥꯏꯅꯒꯤ ꯑꯣꯏꯕ ꯆꯠꯅꯕꯤꯁꯤꯡꯁꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ
ꯐꯣꯛ ꯍꯥꯏꯗꯤ ꯑꯗ ꯐꯣꯛ ꯄꯤꯄꯜꯁ ꯂꯩꯗꯅꯀꯣ ꯐꯣꯛ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯔꯤꯕꯁꯤꯡ ꯍꯥꯏꯇꯥꯔꯦ ꯈꯪꯕ꯭ꯔꯥ ꯑꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯖꯥꯕ ꯇꯧꯔꯒ ꯊꯝꯕꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯊꯧꯅꯤ ꯑꯗꯨꯅꯕꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤꯉꯩꯗꯃꯛꯇ ꯐꯅꯦꯛ ꯁꯦꯠꯇꯅꯀꯣ ꯑꯗꯣ ꯁꯤꯁꯤꯅꯦꯅ ꯏꯔꯥꯏ ꯂꯥꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯅꯤꯡꯉꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯦ ꯃꯌꯥꯝꯗꯁꯨ ꯍꯦꯟꯅ ꯚꯥꯞ ꯇꯥꯅꯕ ꯃꯑꯣꯡꯗ ꯍꯥꯏꯕꯤꯕꯅꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯌꯪ ꯖꯦꯅꯦꯔꯦꯁꯟ ꯃꯌꯥꯝꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛꯁꯦ ꯍꯣꯏ ꯁꯤꯗ ꯍꯦꯟꯅ ꯏꯟꯇꯔꯦꯁ ꯂꯩꯕꯁꯨ ꯃꯌꯥꯝ ꯑꯃꯕꯨꯗꯤ ꯊꯣꯛꯑꯦ ꯑꯗꯨ ꯇꯥꯔꯒꯁꯨ ꯍꯥꯏꯗꯤ ꯁꯤꯗ ꯂꯥꯏꯊꯣꯛꯄ ꯍꯥꯏꯗꯤ ꯀꯥ ꯍꯦꯟꯅ ꯆꯪꯁꯤꯟꯗꯕꯒꯨꯝꯕ ꯂꯩꯕ ꯃꯌꯥꯝ ꯑꯃꯁꯨ ꯊꯦꯡꯅꯖꯩꯑꯕ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏꯗꯤ ꯍꯦꯟꯅ ꯚꯥꯞ ꯇꯥꯅꯅꯕ ꯌꯥꯝ ꯂꯥꯏꯕ ꯃꯑꯣꯡꯅꯦ ꯍꯥꯏꯕ ꯇꯥꯔꯦ ꯆꯤꯆꯦꯅ ꯊꯝꯕꯤꯔꯝꯃꯤꯁꯦ ꯑꯗꯣ ꯆꯤꯆꯦ ꯍꯧꯖꯤꯛ ꯆꯤꯆꯦꯅ ꯐꯣꯛ ꯄꯤꯄꯜ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯀꯥꯏꯅ ꯄꯟꯕꯤꯈꯤꯕꯁꯦ ꯁꯤꯗ ꯂꯥꯛꯑꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯂꯝꯗꯝꯁꯤꯃ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯌꯥꯝ ꯑꯃ ꯈꯨꯟꯗꯥꯔꯒ ꯂꯩꯔꯛꯄꯅꯤꯅ ꯃꯥꯒꯤ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯒꯤ ꯐꯣꯛꯀꯤ ꯇ꯭ꯔꯦꯗꯤꯁꯟꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯂꯣꯏ ꯂꯩꯔꯛꯄꯅꯦꯕ ꯑꯗꯣ ꯆꯤꯆꯦꯅꯁꯨ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯤ ꯇꯧꯕꯤꯔꯝꯒꯅꯤꯅꯁꯨ ꯈꯟꯖꯩ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯎꯖꯩ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯀꯜꯆꯔ ꯇ꯭ꯔꯦꯗꯤꯁꯟꯁꯤꯒ ꯃꯌꯥꯝꯁꯤꯒ ꯑꯗꯨꯝ ꯃꯔꯤ ꯃꯔꯤ ꯊꯦꯡꯅꯕꯤꯔꯛꯄꯗ ꯆꯤꯆꯦ ꯁꯤꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯁꯤꯁꯦ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯐꯣꯛ ꯑꯩꯅ ꯔꯤꯌꯦꯂꯤꯇꯤ ꯁꯣ ꯑꯃ ꯌꯥꯎꯖꯈꯤꯕꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯐꯣꯛ ꯑꯥꯔꯇꯤꯁ ꯃꯌꯥꯝꯅꯦꯕ ꯑꯦꯕ꯭ꯔꯤ ꯀꯣꯔꯅꯔ ꯑꯣꯐ ꯗꯤ ꯏꯟꯗꯤꯌꯥ ꯀꯣ ꯃꯌꯥꯝ ꯂꯥꯛꯑꯒ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕꯤꯈꯤꯕꯀꯣ ꯑꯗꯨꯅꯁꯨ ꯂꯝ ꯂꯝꯒꯤ ꯑꯣꯏꯕ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯃ ꯂꯩ ꯍꯥꯏꯕꯗꯨꯗꯤ ꯈꯪꯉꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯅꯧꯖꯔꯤ ꯍꯥꯏꯇꯥꯔꯦ ꯂꯝꯕꯤꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯒꯦꯅ ꯈꯜꯂꯛꯄ ꯃꯇꯥꯡꯗ ꯑꯣꯏꯗꯣꯏꯅꯤ ꯊꯥꯡꯖꯤꯟꯕ ꯌꯧꯗ꯭ꯔꯤ ꯑꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯁꯨ ꯃꯌꯥꯝ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯗꯤꯐ꯭ꯔꯦꯟ ꯃꯌꯥꯝ ꯂꯩꯔꯦꯅꯀꯣ ꯑꯗꯣ ꯁꯤꯗ ꯁꯨ ꯃꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯏꯚꯟ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯑꯣꯡꯕꯨꯗꯤ ꯃꯥꯟꯅꯔꯝꯕ ꯌꯥꯏ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯑꯩꯈꯣꯏ ꯌꯥꯝ ꯅꯛꯅꯅ ꯑꯗꯨꯝ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕꯁꯤꯗꯁꯨ ꯀꯕꯨꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯇꯥꯡꯈꯨꯜꯒꯤ ꯑꯅꯥꯜꯒꯤ ꯃꯥꯎꯒꯤ ꯃꯌꯥꯝ ꯂꯩꯗꯅ ꯃꯈꯣꯏꯒꯤ ꯆꯥꯛꯆꯥ ꯌꯨꯊꯛ ꯀꯃꯥꯏꯅ ꯇꯧꯋꯤ ꯐꯤꯖꯦꯠ ꯀꯃꯥꯏꯅ ꯁꯦꯠꯂꯤ ꯃꯌꯥꯝ ꯊꯤ ꯈꯦꯠꯅꯩꯌꯦꯕ ꯑꯗ ꯑꯩꯈꯣꯏꯗꯤ ꯈꯤꯇꯪ ꯊꯤꯖꯤꯟꯕꯁꯦ ꯍꯧꯔꯛꯇ ꯉꯥꯏꯔꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤ ꯀꯪꯂꯩꯒꯤ ꯑꯣꯏꯕꯁꯤꯁꯨ ꯌꯥꯝ ꯚꯥꯁ ꯑꯣꯏꯕꯅꯤꯅ ꯈꯨꯅꯨꯡ ꯏꯁꯩ ꯍꯥꯏꯔꯒ ꯃꯤꯅꯗꯤ ꯏꯁꯩ ꯑꯃꯈꯛꯇꯪ ꯀꯥꯏꯅ ꯈꯟꯅꯕ ꯑꯗ ꯈꯨꯅꯨꯡ ꯏꯁꯩꯗ ꯂꯩꯔꯣꯜ ꯁꯩꯊꯥꯕꯀꯣ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯒꯤꯗꯤ ꯄ꯭ꯂꯁ ꯈꯣꯡꯖꯣꯝ ꯄ꯭ꯔꯕ ꯑꯗꯒꯤꯗꯤ ꯈꯨꯂꯪ ꯏꯁꯩ ꯃꯣꯏꯔꯥꯡ ꯁꯥꯏ ꯄꯦꯅꯥ ꯁꯩꯁꯛ ꯃꯌꯥꯝ ꯂꯩꯅꯦꯕ ꯃꯤꯅꯗꯤ ꯁꯤꯁꯦ ꯈꯨꯅꯨꯡ ꯏꯁꯩ ꯁꯛꯑꯦꯒ ꯍꯥꯏꯔꯒ ꯑꯃꯈꯛꯇꯪ ꯑꯃꯒ ꯏꯃꯥꯟ ꯃꯥꯟꯅꯔꯒ ꯚꯥꯞ ꯍꯣꯏ ꯑꯣꯏꯅꯗꯕꯁꯦ ꯑꯣꯏꯗꯕꯗꯣ ꯑꯗꯣ ꯁꯤꯁꯦ ꯌꯥꯝꯅ ꯈꯦꯠꯅꯩ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤꯐꯧꯗ ꯇꯝꯕꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣꯅꯦ ꯇꯝꯕꯤꯕꯅꯦꯕ ꯌꯥꯝ ꯀꯟꯅ ꯇꯝꯒꯦ ꯀꯥꯏꯅ ꯀꯩꯅꯣ ꯈꯜꯂꯤ ꯃꯌꯥꯝ ꯊꯦꯡꯅꯕꯁꯨ ꯂꯩꯔꯤꯀꯣ ꯑꯗꯣ ꯑꯇꯣꯞꯄ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤꯁꯨ ꯆꯠꯂꯒ ꯀꯩꯅꯣꯗꯤ ꯇꯧꯋꯦ ꯍꯥꯏꯐꯦꯠ ꯇꯥꯕꯅꯤ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅ ꯍꯩꯇ꯭ꯔꯃꯛꯁꯨ ꯂꯣꯟꯂꯤꯁꯨ ꯌꯥꯝ ꯈꯦꯠꯅꯩꯗꯅ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯁꯤꯗ ꯇꯝꯃꯤꯟꯅꯔꯤꯕ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯌꯦꯜꯍꯧꯃꯤꯁꯤꯡꯁꯦ ꯑꯗꯣ ꯃꯣꯏꯒꯤꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯦꯁ ꯗꯤꯐ꯭ꯔꯦꯟ ꯑꯣꯏꯕ ꯑꯗꯨꯝ ꯇꯥꯕ ꯃꯇꯝꯗꯒ ꯑꯁ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯃꯁꯨ ꯂꯩꯔꯝꯕꯣꯏꯔꯦ ꯀꯥꯏꯗꯣ ꯊꯦꯡꯅꯩꯌꯦꯕꯀꯣ ꯁꯨꯝ ꯀꯩꯅꯣ ꯑꯣꯏꯅ ꯇꯥꯡꯈꯨꯜꯒꯤ ꯀꯕꯨꯏꯒꯤ ꯑꯩꯅ ꯁꯨꯝ ꯊꯦꯡꯅꯖꯕꯗꯀꯣ ꯃꯥꯎꯒꯤ ꯑꯅꯝꯕꯅ ꯑꯩꯅ ꯊꯤꯒꯠꯆꯕꯁꯦ ꯑꯗ ꯑꯩꯈꯣꯏꯒꯤꯁꯨ ꯏꯚꯟ ꯑꯩꯈꯣꯏꯁꯨ ꯃꯩꯇꯩꯅꯦꯕ ꯑꯗꯣ ꯅꯪꯁꯨ ꯃꯩꯇꯩꯅꯦ ꯑꯗꯣ ꯅꯪꯅ ꯀꯛꯆꯤꯡꯗ ꯑꯣꯔ ꯐꯌꯦꯡꯗ ꯑꯟꯗ꯭ꯔꯣꯗ ꯑꯗꯒꯤꯗꯤ ꯈꯨꯔꯈꯨꯜꯗ ꯁꯨꯒꯅꯨ ꯀꯣ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯄꯨꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯀ꯭ꯋꯥꯊꯥꯗꯒ ꯄꯂꯦꯜꯗꯒ ꯀꯣ ꯃꯩꯇꯩꯁꯦ ꯌꯥꯝ ꯈꯦꯠꯅꯩꯌꯦꯕ ꯑꯗ ꯂꯣꯟꯂꯤꯗꯩꯅꯤ ꯈꯪꯗꯦ ꯃꯩꯇꯩꯅꯤꯒ ꯍꯥꯏꯕꯗ ꯅꯪꯅꯁꯨ ꯉꯛꯆꯒꯗꯧꯕ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯁꯤꯒꯤ ꯄꯤꯛꯈ꯭ꯔꯕ ꯁ꯭ꯋꯥꯏ ꯑꯦꯔꯤꯌꯥꯁꯤ ꯈꯛꯇꯪꯅꯦꯕ ꯈꯇꯪ ꯊꯤꯒꯠꯄ ꯍꯧꯗ ꯉꯥꯏꯖꯔꯤꯕꯅꯦꯕ ꯑꯗꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯍꯥꯏꯇꯥꯔꯦ ꯇꯝꯕꯒꯤꯗꯤ ꯂꯣꯏꯕ ꯊꯤꯖꯤꯟꯕꯒꯤꯁꯨ ꯂꯣꯏꯕꯕꯨꯗꯤ ꯅꯥꯏꯔꯔꯣꯏ ꯑꯗꯨꯕꯨ ꯈꯇꯪ ꯊꯤꯖꯤꯟꯒꯦ ꯑꯗꯒꯤꯗꯤ ꯀꯃꯥꯏ ꯂꯩꯔꯝꯃꯤ ꯑꯗꯒꯤꯗꯤ ꯀꯃꯥꯏ ꯂꯩꯅꯔꯤ ꯍꯥꯏꯕꯁꯤꯁꯨ ꯌꯥꯝ ꯈꯪꯅꯤꯡꯉꯦ ꯏꯁꯩ ꯈꯛꯇꯪ ꯅꯠꯇꯕꯤꯗ ꯃꯣꯏꯒꯤ ꯑꯩꯈꯣꯏ ꯇꯝꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯅꯦ ꯐꯣꯔ ꯑꯩꯈꯣꯏꯁꯦ ꯑꯦꯛꯖꯥꯝꯄꯜ ꯀꯃꯥꯏꯅ ꯃꯥꯅꯦ ꯍꯧꯔꯛꯈꯤꯒꯦ ꯃꯥꯅꯦ ꯀꯃꯥꯏꯅ ꯍꯣꯏ ꯍꯣꯏ ꯂꯩꯗꯣꯏꯅꯣ ꯀꯃꯥꯏꯅ ꯍꯣꯏ ꯑꯣꯏꯔꯛꯀꯗꯣꯏꯅꯣ ꯍꯥꯏꯕꯁꯦ ꯃꯥꯅꯦ ꯑꯗꯩ ꯎꯈ꯭ꯔꯨꯜꯗꯒ ꯆꯠꯂꯒ ꯊꯥ ꯑꯃ ꯑꯅꯤꯒ ꯂꯩꯔꯗꯤ ꯃꯣꯏ ꯀꯃꯥꯏꯅ ꯆꯥꯏ ꯀꯃꯥꯏꯅ ꯊꯛꯏ ꯂꯩꯗꯅ ꯑꯗ ꯑꯩꯈꯣꯏ ꯁꯤꯗ ꯇꯧꯅꯔꯤꯕꯁꯦ ꯑꯃꯨꯛ ꯇꯧꯔꯣꯏꯗꯣꯏꯅꯦꯕ ꯃꯥꯟꯅꯔꯣꯏꯗꯣꯏꯅꯦꯕ ꯃꯥꯟꯅꯔꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯂꯩꯌꯦ ꯌꯥꯝ ꯇꯧꯅꯤꯡꯉꯦ ꯑꯗꯣ ꯁꯨꯝ ꯌꯦꯡꯉꯁꯦ ꯑꯗꯨꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯁꯦ ꯍꯥꯏꯕꯅꯦꯕ ꯍꯣꯏ ꯑꯗꯣ ꯉꯝꯕꯁꯨ ꯑꯣꯏꯒꯅꯤꯗꯤ ꯊꯥꯖꯩ ꯍꯥꯏꯗꯤ ꯇꯁꯦꯡꯅ ꯈꯪꯗꯕꯗꯤ ꯌꯥꯗ꯭ꯔꯕꯅꯦꯕ ꯍꯣꯏ ꯁꯤꯁꯦ ꯍꯣꯏ ꯍꯣꯏ ꯇꯉꯥꯏ ꯐꯗꯕꯅꯦꯕ ꯎꯝ ꯑꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯕ ꯇꯥꯔꯦ ꯍꯣꯏ ꯊꯤꯖꯤꯟꯃꯤꯟꯅꯔꯒꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅꯁꯨ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯑꯣꯏꯒꯅꯤꯅ ꯃꯥꯅꯦ ꯈꯜꯂꯦ ꯃꯥꯅꯦ ꯑꯗꯨ ꯆꯤꯆꯦ ꯍꯧꯖꯤꯛꯁꯦ ꯍꯥꯏꯗꯤ ꯃꯇꯝꯁꯦ ꯌꯥꯝꯅ ꯍꯣꯡꯉꯛꯄꯁꯦ ꯎꯝ ꯁꯤꯁꯤꯅ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯖꯦꯅꯦꯔꯦꯁꯟ ꯑꯅꯧꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯐꯣꯛ ꯁꯣꯡ ꯐꯣꯛ ꯃ꯭ꯌꯨꯖꯤꯛꯁꯦ ꯎꯝ ꯑꯩꯈꯣꯏꯒꯤ
ꯈꯤꯇꯪ ꯃꯣꯗꯔꯅꯥꯏꯁ ꯑꯣꯏꯅꯒ ꯇꯧꯊꯣꯔꯛꯄꯒꯤ ꯇꯥꯏꯞꯇ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯌꯥꯝ ꯀꯜꯂꯦ ꯍꯥꯏꯕ ꯇꯥꯔꯦ ꯆꯤꯆꯦ ꯇꯁꯦꯡꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯁꯨ ꯆꯤꯆꯦꯁꯨ ꯑꯗꯨꯝ ꯍꯛꯊꯦꯡꯅꯅ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯌꯥꯎꯕꯤꯔꯤꯕꯅꯤꯅ ꯍꯥꯏꯗꯤ ꯊꯥꯏꯅꯒꯤ ꯂꯩꯔꯝꯕ ꯏꯄꯥ ꯏꯄꯨꯅ ꯃꯌꯥꯝ ꯊꯝꯕꯤꯔꯝꯃꯤꯕ ꯂꯟ ꯃꯌꯥꯝꯁꯦ ꯃꯁꯤꯗꯤ ꯑꯗꯨꯝ ꯃꯥꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯐꯣꯝꯗ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯖर्व ꯇꯧꯕ ꯉꯥꯛ ꯁꯦꯟꯕꯁꯤꯅ ꯍꯦꯟꯅ ꯐꯩꯌꯦ ꯀꯥꯏꯅꯒ ꯈꯟꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯣꯗꯔꯅꯥꯏꯁ ꯇꯧꯊꯣꯔꯛꯄꯁꯦ ꯁꯤꯁꯤꯅꯁꯨ ꯍꯦꯟꯅ sisu phaida kaina khanbibra sigi matang se kitang thambiyo ꯁꯤꯒꯤꯁꯦ ꯑꯗꯨꯝ ꯀꯅꯥꯒꯨꯝꯕ ꯈꯔꯅꯗꯤ ꯍꯣꯏ ꯑꯣꯖꯥꯁꯤꯡ ꯑꯗꯒꯤꯗꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯇꯥꯕꯗꯒꯗꯤ ꯅꯣꯏꯗꯤ ꯏꯁꯩꯗꯣ ꯍꯩꯅꯗꯦꯗ ꯅꯣꯏꯅ ꯑꯗꯨ ꯍꯥꯞꯆꯟꯗꯅ ꯑꯗꯨ ꯇꯧꯗꯅ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟ ꯑꯣꯏꯅ ꯍꯥꯏꯖꯔꯒꯦ ꯍꯥꯏꯗꯤ ꯐꯩ ꯐꯠꯇꯦ ꯑꯗꯨꯗꯤ ꯍꯥꯏꯔꯔꯣꯏꯒꯦ ꯕꯠ ꯑꯩꯅ ꯄꯥꯝꯖꯕꯗꯣ ꯑꯩꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯃꯣꯠ ꯐꯣꯡꯗꯣꯛꯄꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯗꯤ ꯊꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯔꯛ ꯑꯃ ꯑꯩꯈꯣꯏꯗ ꯑꯉꯥꯡ ꯀꯩꯅꯣ ꯇꯧꯔꯤ ꯌꯥꯝ ꯀꯟꯅ ꯏꯁꯩꯒꯤ ꯃꯔꯝꯁꯤꯗ ꯑꯗꯨꯗꯨꯗꯤ ꯈꯪꯗ꯭ꯔꯤ ꯑꯗꯣ ꯐꯣꯛꯁꯦ ꯁꯤꯙꯔꯝꯃꯦ ꯁꯛꯅꯗ꯭ꯔꯦ ꯇꯥꯟꯅꯗ꯭ꯔꯦ ꯍꯥꯏꯅꯔꯝꯕ ꯃꯇꯝꯗꯨꯗꯒꯤ ꯇꯥꯟꯅꯔꯛꯏꯁే ꯀꯃꯥꯏꯅꯅꯣ ꯑꯗꯨꯝ ꯑꯩꯈꯣꯏ ꯌꯦꯡꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯍꯪꯒꯠꯂꯒ ꯌꯦꯡꯕ ꯃꯇꯝꯗ ꯁꯤꯒꯤꯗꯤ ꯐꯨꯜ ꯀ꯭ꯔꯦꯗꯤꯠꯁꯦ ꯃꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯆꯦ ꯃꯪꯒꯥ ꯀꯣ ꯆꯦ ꯃꯪꯒꯥꯅ ꯃꯥꯒꯤ ꯏꯁꯩ ꯁꯛꯂꯛꯄꯗꯒꯤ ꯏꯚꯟ ꯑꯩꯈꯣꯏꯐꯥꯎꯇ ꯉꯥꯎꯋꯦ ꯍꯥꯏꯗꯤ ꯍꯥꯗ ꯁꯝꯃꯗꯣꯟ ꯇꯥꯕꯗ ꯀꯣ ꯍꯥꯗ ꯁꯝꯃꯗꯣꯟ ꯍꯥꯏꯔꯒ ꯍꯥꯗ ꯍꯣꯏ ꯑꯗꯨꯅꯦ ꯂꯝꯗꯝꯁꯤꯃ ꯃꯥꯅꯦ ꯍꯣꯏ ꯑꯗꯨꯅ ꯑꯗꯨꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯥꯝꯅꯔꯛꯏ ꯄꯣꯠꯇꯨꯗ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯍꯥꯟꯅꯒꯤꯗꯣ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯍꯥꯟꯅꯒꯤ ꯃꯤꯟꯁ ꯑꯩꯈꯣꯏꯅ ꯈꯟꯕꯁꯦ ꯍꯥꯏꯗꯤ ꯊꯥꯏꯅꯒꯤꯗꯣ ꯁꯨꯝ ꯁꯛꯑꯒ ꯊꯥꯏꯅꯒꯤꯗꯤ ꯌꯥꯎꯔꯤꯅꯦꯕ ꯃꯤꯟꯁ ꯍꯥꯏꯗꯤ ꯊꯥꯏꯅꯒꯤꯗꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯣꯔꯤꯖꯤꯅꯦꯂꯤꯇꯤꯗꯣ ꯈꯪꯗ꯭ꯔꯒꯗꯤ ꯑꯃ ꯁꯥꯒꯠꯄ ꯃꯇꯝꯗ ꯑꯅꯧꯕ ꯁꯥꯒꯠꯄꯗꯗꯤ ꯋꯥꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯑꯗꯨ ꯈꯪꯉꯒ ꯇꯧꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯗꯣ ꯌꯥꯝꯅ ꯃꯤꯅ ꯇꯥꯟꯅꯈ꯭ꯔ ꯃꯇꯨꯡꯗꯗꯤ ꯑꯗꯨꯗꯣ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯕ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯃꯌꯥꯝ ꯑꯃ ꯍꯥꯞꯆꯜꯂꯤ ꯄ꯭ꯂꯁ ꯀꯩꯅꯣ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯐꯣꯛꯀꯤꯁꯨ ꯍꯥꯞꯄꯤꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯞꯄꯒ ꯑꯩꯈꯣꯏꯗ ꯑꯦꯅ ꯑꯃ ꯈꯜꯂꯦꯗꯅ ꯍꯣꯏ ꯇꯣꯉꯥꯟꯕ ꯇꯦꯁ ꯑꯃ ꯐꯪꯉꯦꯗꯅꯀꯣ ꯑꯗꯒꯤꯗꯤ ꯁꯨꯝ ꯌꯨꯠ ꯀꯩꯁꯦ ꯇꯥꯅꯕ ꯌꯨꯠ ꯀꯩꯁꯦ ꯈꯪꯅꯕ ꯑꯍꯟꯈꯩ ꯑꯣꯏꯕꯈꯩꯗꯤ ꯈꯣꯡꯖꯣꯝ ꯄ꯭ꯔꯕ ꯔꯦꯗꯤꯑꯣꯗ ꯂꯥꯛꯄꯗ ꯈꯨꯅꯨꯡ ꯏꯁꯩ ꯑꯃ ꯂꯥꯛꯄꯗ ꯇꯥꯅꯤꯡꯉꯦꯕ ꯑꯉꯥꯡꯈꯩꯗꯤ ꯐꯠ ꯂꯥꯎ ꯃꯨꯊꯠꯇꯣꯏꯅꯦꯕ ꯑꯩꯈꯣꯏꯐꯥꯎꯗ ꯑꯁ ꯁꯥꯔꯀꯥꯟꯁꯤꯗ ꯐꯠ ꯂꯥꯎ ꯃꯨꯊꯠꯇꯣꯏꯅꯦꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯖꯦꯅꯦꯔꯦꯁꯟꯁꯤꯒ ꯆꯥꯟꯅꯕ ꯏꯁꯩ ꯑꯃ ꯁꯦꯝꯕꯗꯤ ꯃꯊꯧ ꯇꯥꯏꯌꯦꯅ ꯈꯜꯂꯦ ꯍꯥꯏꯗꯤ ꯃꯥꯅ ꯑꯗꯨ ꯍꯥꯞꯆꯤꯜꯂꯤ ꯑꯗꯥ ꯍꯥꯞꯆꯤꯜꯂꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯁꯤꯁꯦ ꯍꯧꯖꯤꯛꯀꯤ ꯃꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯃ ꯂꯩꯔꯝꯃꯦ ꯍꯥꯏꯕꯗꯣ ꯎꯠꯅꯕ ꯍꯣꯠꯅꯔꯛꯄ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯃ ꯂꯩꯌꯦ ꯐꯖꯕꯅꯦ ꯇꯥꯎꯒ ꯍꯥꯏꯕ ꯃꯇꯝꯗ ꯃꯤꯅ ꯇꯥꯅꯤꯡꯍꯟꯕ ꯑꯃ ꯆꯪꯉꯦꯗꯅ ꯑꯗꯨꯃꯥꯏꯅ ꯍꯥꯞꯆꯤꯜꯂꯛꯄꯗ ꯀꯩꯅꯣꯅꯦꯅ ꯈꯜꯂꯦ ꯑꯗꯨꯝ ꯃꯌꯥꯟ ꯑꯃ ꯑꯣꯏꯔꯒꯅꯦ ꯄꯣꯠ ꯑꯃ ꯁꯥꯒꯠꯂꯛꯄꯅꯦꯅꯗꯤ ꯈꯜꯂꯦ ꯑꯗꯨꯒ ꯁꯤꯅ ꯄꯨꯂꯞ ꯀꯥꯏꯊꯔꯁꯤ ꯑꯗꯒꯤꯗꯤ ꯁꯤ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯥꯡꯍꯜꯂꯦ ꯍꯥꯏꯕꯗꯤ ꯅꯠꯇꯕꯤꯗ ꯑꯗꯨꯅ ꯍꯥꯞꯆꯤꯜꯂꯒ ꯑꯅꯧꯕ ꯃꯤꯑꯣꯏꯁꯤꯡꯗ ꯑꯗꯒꯤ ꯍꯧꯔꯛꯏꯕ ꯑꯉꯥꯡꯁꯤꯡ ꯑꯩꯈꯣꯏꯒꯤꯁꯨ ꯖꯨꯅꯤꯌꯔ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯑꯗ ꯃꯣꯏꯗꯁꯨ ꯇꯥꯕ ꯀꯥꯟꯗ ꯀꯥꯏ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯈꯜꯍꯟꯕꯒꯤ ꯄꯣꯠ ꯑꯃ ꯁꯥꯒꯠꯂꯛꯄꯅꯅꯦꯗꯤ ꯈꯜꯂꯦ ꯑꯗꯨꯝ ꯐꯩꯌꯦꯅ ꯈꯜꯂꯦ ꯃꯇꯝꯒꯤ ꯏꯔꯩꯗ ꯑꯗꯨꯝ ꯇꯧꯊꯔꯒ ꯆꯠꯀꯗꯕꯅꯦꯅ ꯈꯜꯂꯦ ꯑꯩꯅꯗꯤ ꯑꯩꯈꯣꯏ ꯍꯦꯛ ꯇꯥꯅꯤꯡꯕ ꯄꯣꯠꯁꯤꯃ ꯃꯌꯥꯝꯁꯤꯗ ꯇꯥꯍꯟ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯐꯣꯔꯝꯗꯨꯃ ꯊꯤꯒꯠꯂꯛꯄꯗꯁꯨ ꯍꯦꯟꯅ ꯂꯥꯏꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯣꯏꯔꯦ ꯍꯥꯏꯔꯒ ꯑꯣꯔꯤꯖꯤꯅꯦꯜꯗꯨꯅ ꯀꯃꯥꯏꯅ ꯇꯧꯖꯥꯠꯅꯣ ꯀꯥꯏꯅ ꯈꯜꯂꯛꯄꯁꯦ ꯇꯥꯅꯤꯡꯍꯟꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯐꯥꯎꯗ ꯈꯜꯂꯛꯑꯦꯕ ꯑꯗꯨꯝ ꯆꯤꯆꯦꯒꯤ ꯔꯤꯁꯦꯟ ꯔꯤꯂꯤꯁ ꯇꯧꯈꯤꯕ ꯑꯗꯨꯝ ꯏꯁꯩꯁꯤꯁꯨ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯂꯥꯏ ꯍꯔꯥꯎꯕ ꯀꯩꯒꯨꯝꯕꯒ ꯇꯥꯕ ꯃꯇꯝꯗ ꯇꯧꯅꯔꯝꯕꯗꯨꯗꯗꯤ ꯍꯥꯏꯗꯤ ꯇꯥꯁꯜꯂꯨꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅꯒ ꯅꯧꯅ ꯃꯣꯗꯔꯅꯥꯏꯁ ꯇꯧꯊꯣꯔꯛꯄ ꯐ꯭ꯌꯨꯖꯟꯗ ꯑꯣꯟꯊꯣꯔꯛꯄ ꯁꯨꯃꯥꯏꯅ ꯇꯥꯔꯨꯔꯒꯗꯤ ꯍꯥꯟꯅꯒꯤꯗꯣ ꯁꯨꯃꯥꯏꯅ ꯇꯧꯖꯥꯠ ꯑꯣꯏꯔꯦ ꯀꯥꯏꯅꯒ ꯈꯜꯂꯛꯄꯗꯣ ꯑꯗꯨꯅꯦꯕ ꯑꯗꯣ ꯆꯤꯆꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯣꯗꯔꯟ ꯃ꯭ꯌꯨꯖꯤꯛ ꯏꯟꯗꯁꯇ꯭ꯔꯤꯁꯦ ꯃꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯐꯣꯛꯀꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯄ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯍꯥꯏꯕ ꯇꯥꯔꯦ ꯀꯔꯤ ꯑꯗꯨꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯤ ꯊꯦꯡꯅꯩ ꯁꯤꯒꯤ ꯃꯇꯥꯡꯁꯤꯁꯨ ꯈꯤꯇꯪ ꯊꯝꯕꯤꯌꯣ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛꯇꯤ ꯑꯥꯔꯇꯤꯁ ꯑꯣꯏꯅ ꯄꯔꯐꯣꯔꯃꯔ ꯑꯣꯏꯅ ꯂꯩꯗꯅꯀꯣ ꯑꯗꯨꯒꯤ ꯍꯧꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯗꯤ ꯁꯪꯀ꯭ꯔꯤꯇꯟ ꯂꯨꯍꯣꯡꯕꯒꯤ ꯏꯁꯩ ꯁꯛꯄ ꯑꯗꯒꯤ ꯆꯨꯔꯥꯀꯣꯔꯣꯟꯒꯤꯒ ꯁꯛꯄ ꯑꯗꯨꯝ ꯍꯥꯏꯗꯤ ꯁꯪꯀ꯭ꯔꯤꯇꯟ ꯑꯗꯨꯝ ꯒꯧꯔꯒꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯛꯑꯝꯃꯦ ꯑꯞ ꯇꯨ ꯀ꯭ꯂꯥꯁ 12 ꯐꯥꯎꯗꯤ ꯇꯧꯔꯝꯃꯦ 12 ꯃꯇꯨꯡꯗ ꯁꯨꯝ ꯀꯩ ꯍꯥꯏꯗꯣꯏꯅꯣꯅꯦ ꯇꯤꯟꯅꯔꯨꯕ ꯏꯃꯥꯟꯅꯕꯤ ꯑꯗꯒꯤꯗꯤ ꯁꯤꯒꯨꯝꯕꯁꯨ ꯌꯥꯝ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯂꯩꯅ ꯃꯇꯝꯗꯨꯗ ꯏꯃꯥꯟꯅꯕꯤꯅ ꯑꯃ ꯇꯧꯔꯗꯤ ꯑꯩꯁꯨ ꯆꯠꯅꯤꯡꯕꯤ ꯏꯃꯥꯟꯅꯕꯤꯅ ꯗ꯭ꯔꯦꯁ ꯑꯃ ꯂꯩꯔꯗꯤ ꯑꯩꯁꯨ ꯂꯩꯅꯤꯡꯕ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯇꯧꯋꯦꯕꯀꯣ ꯑꯗ ꯁꯨꯝ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇꯤꯟꯅꯔꯤꯕꯁꯤꯡꯅꯁꯨ ꯁꯨꯝ ꯐꯣꯛꯀꯤ ꯇꯝꯁꯜꯂꯨꯅꯦ ꯇꯧꯅꯦꯒ ꯍꯥꯏꯔꯒ ꯂꯩꯗꯅꯀꯣ ꯇꯝꯈ꯭ꯔꯦ ꯑꯗꯣ ꯇꯝꯈ꯭ꯔꯒ ꯀꯨꯏꯗ꯭ꯔꯤꯌꯦ 2019
ꯁ꯭ꯋꯥꯏ 19 ꯁ꯭ꯋꯥꯏꯗꯩꯅꯦ ꯍꯧꯖꯤꯛ 2025 ꯌꯥꯝꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯕꯗꯤ ꯑꯣꯏꯗ꯭ꯔꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯇꯝꯃꯤ ꯑꯗꯣ ꯃꯥꯅꯦ ꯑꯗꯨꯝ ꯇꯝꯃꯤ ꯑꯗꯨꯝ ꯑꯣꯖꯥꯁꯤꯡꯅ ꯍꯪꯗꯅ ꯈꯣꯠꯇꯅ ꯀꯣ ꯑꯗ ꯑꯩꯒꯤꯗꯤ ꯁꯨꯝ ꯍꯦꯛ ꯀ꯭ꯂꯥꯁ 6 ꯑꯗꯨꯋꯥꯏꯗꯒꯤ ꯇꯝꯖꯔꯛꯄꯗꯨꯗꯤ ꯂꯨꯍꯣꯡꯕꯒꯤꯗꯤ ꯑꯣꯏ ꯄꯨꯔꯥ ꯑꯃꯁꯤꯅ ꯒꯧꯔꯒꯤ ꯑꯃꯁꯤꯅ ꯃꯩꯇꯩꯒꯤ ꯍꯥꯏꯗꯤ ꯀꯥꯏꯗꯅꯣ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯩꯌꯦꯕ ꯑꯃꯒ ꯃꯥꯅ ꯋꯥꯔꯤ ꯔꯤꯂꯦꯁꯟ ꯂꯩꯅꯕ ꯑꯝꯇ ꯌꯥꯎꯗꯕꯅꯤꯅ ꯑꯩꯉꯣꯟꯗꯗꯤ ꯅꯧꯅ ꯇꯝꯈꯠꯂꯛꯄ ꯑꯃꯗꯤ ꯑꯣꯏꯔꯤꯅꯦꯕꯀꯣ ꯑꯗꯨꯗ ꯁꯍꯦꯛ ꯁꯩꯗꯥꯕꯨꯗꯤ ꯃꯥꯟꯅꯩ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯅꯤꯅ ꯑꯗꯣ ꯁꯍꯦꯛ ꯁꯩꯗꯥ ꯃꯥꯟꯅꯕꯗꯨꯗ ꯀꯩꯅꯣ ꯉꯁꯥꯏꯒꯤ ꯃꯌꯦꯛꯇꯣ ꯍꯥꯞꯆꯤꯜꯂꯛꯄ ꯃꯇꯝꯗ ꯍꯦꯛ ꯃꯤꯅ ꯇꯥꯕ ꯅꯨꯡꯉꯥꯏꯕꯤꯈꯤꯕꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯕꯨꯅꯦ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯁꯤꯗ ꯑꯗꯨ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯑꯩꯅ ꯍꯥꯏꯕꯕꯨ ꯍꯥꯏꯗꯤ ꯑꯣꯖꯥꯁꯤꯡ ꯑꯩꯒꯤ ꯐꯣꯛꯇ ꯑꯍꯥꯟꯕ ꯀꯩꯅꯣꯒꯤꯁꯦ ꯑꯣꯖꯥ ꯒꯧꯔꯁꯅꯥꯗ ꯇꯝꯖꯔꯛꯑꯦꯕꯀꯣ ꯑꯗ ꯈꯨꯂꯪ ꯏꯁꯩ ꯇꯝꯃꯛꯑꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯣꯖꯥ ꯕꯦꯗꯄꯇꯤ ꯇꯝꯖꯔꯛꯑꯦ ꯑꯣꯖꯥ ꯁꯨꯟꯗꯔꯤ ꯑꯗꯩ ꯍꯧꯖꯤꯛ ꯑꯣꯖꯥ ꯏꯔꯨꯝꯕ ꯄꯗꯃꯥꯄꯇꯤ ꯑꯣꯖꯥꯒꯤꯗ ꯂꯩꯖꯩꯑꯕꯀꯣ ꯇꯁꯨ ꯃꯊꯪꯅꯦ ꯁꯤꯗ ꯑꯩꯅ ꯌꯥꯝꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯗꯒꯤꯗꯤ ꯑꯗꯨꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯨꯗꯤ ꯑꯣꯏꯗ꯭ꯔꯤꯅ ꯈꯜꯂꯦ ꯆꯍꯤ 10 ꯑꯃ ꯀꯩ ꯑꯃꯀꯣ ꯃꯌꯥꯝ ꯑꯃ ꯇꯝꯃꯀꯥꯟꯗ ꯍꯥꯏꯕꯗꯨꯅꯗꯤ ꯍꯦꯟꯅ ꯃꯤꯅ ꯇꯥꯅꯤꯡꯉꯦ ꯑꯁꯤ ꯍꯥꯏꯔꯀꯥꯟꯗ ꯉꯔꯥꯡ ꯅꯍꯥꯟ ꯏꯁꯩ ꯇꯝꯈꯤꯗ ꯉꯥꯏꯔꯤ ꯃꯥ ꯉꯥꯡꯉꯤꯁꯤ ꯀꯩꯅꯣ ꯍꯥꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯁꯤ ꯃꯔꯝꯗꯗꯤ ꯑꯩ ꯊꯝꯃꯔꯣꯏꯒꯦ ꯏꯆꯦ ꯑꯗꯨꯝ ꯍꯧꯖꯤꯛ ꯂꯔꯅꯤꯡ ꯁ꯭ꯇꯦꯖꯁꯤꯁꯨ ꯂꯩꯔꯤꯁꯨ ꯍꯥꯏꯕꯤꯔꯤ ꯑꯗꯨꯝ ꯇꯝꯕꯁꯤꯗꯤ ꯉꯁꯥꯏꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯐꯣꯝꯁꯤꯡ ꯑꯣꯏꯗꯣꯏꯅꯦꯕ ꯑꯣꯖꯥ ꯃꯌꯥꯝꯒ ꯇꯥꯟꯅꯃꯤꯟꯅꯗꯅ ꯈꯣꯠꯇꯅ ꯇꯧꯔꯛꯏꯁꯤꯗꯤ ꯑꯗꯨꯒ ꯄꯔꯐꯣꯝꯒꯨꯝꯕ ꯇꯧꯔꯛꯄꯁꯤꯗꯗꯤ ꯆꯤꯆꯦ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣ ꯅꯧꯅ ꯍꯦꯟꯅ ꯐ꯭ꯌꯨꯖꯟ ꯔꯣꯝꯗꯒ ꯑꯣꯟꯊꯣꯔꯛꯄ ꯃꯌꯥꯝꯅ ꯇꯥꯅꯤꯡꯕ ꯃꯑꯣꯡꯁꯦ ꯆꯠꯂꯤꯅꯦꯕ ꯑꯗꯣ ꯑꯣꯗꯤꯌꯟꯁꯁꯤꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯈꯤꯇꯪ ꯃꯣꯗꯔꯟ ꯑꯣꯏꯅ ꯁꯨꯝ ꯂꯩꯊꯣꯛꯈ꯭ꯔꯕ ꯑꯗꯨꯒ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯇꯝꯃꯛꯏꯕ ꯄꯣꯠꯁꯤꯅ ꯍꯥꯏꯗꯤ ꯊꯥꯏꯅꯒꯤ ꯑꯣꯔꯤꯖꯤꯅꯦꯜꯒꯤ ꯑꯣꯏꯕ ꯄꯣꯠꯁꯦ ꯂꯥꯛꯄꯁꯦ ꯃꯁꯤꯗꯗꯤ ꯀꯔꯤ ꯑꯣꯏꯅ ꯊꯦꯡꯅꯕꯤ ꯄꯔꯐꯣꯝ ꯇꯧꯔꯝꯗꯥꯏꯒꯁꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯃꯤꯅ ꯏꯁꯩ ꯍꯥꯏꯔꯛꯄꯗꯅꯦ ꯑꯩ ꯍꯪꯉꯦꯕ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯑꯩꯉꯣꯟꯗ ꯏꯁꯩ ꯍꯥꯏꯕꯤꯔꯛꯑꯦ ꯅꯨꯡꯁꯤꯕꯤꯗꯅꯀꯣ ꯑꯗꯣ ꯑꯩꯒꯤ ꯑꯦꯀꯝꯄꯦꯅꯤꯁ ꯀꯩꯁꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯃꯣꯏꯅ ꯅꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯒꯤꯇꯥꯔꯒꯨꯝꯕꯒ ꯍꯥꯞꯄ ꯑꯗꯨꯒꯨꯝꯕꯗꯣ ꯄꯥꯝꯃꯤ ꯑꯗꯨꯒꯨꯝꯕꯗꯣ ꯇꯧꯕꯤꯌꯨ ꯍꯥꯏꯔꯒ ꯇꯧꯔꯦ ꯃꯤ ꯑꯄꯥꯝꯕꯅꯦꯕ ꯑꯩꯅ ꯑꯄꯥꯝꯕꯗꯣ ꯁꯛꯇꯗꯤ ꯌꯥꯗꯦ ꯍꯥꯏꯔꯗꯤ ꯃꯤꯅ ꯏꯁꯩ ꯁꯛꯄꯤꯔꯛꯑꯅꯨ ꯍꯥꯏꯔꯗꯤ ꯑꯗ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯍꯪꯉꯒ ꯑꯣꯏꯅ ꯈꯨꯗꯣꯜ ꯇꯝꯃꯦ ꯍꯥꯏꯗꯤ ꯑꯩꯗꯤ ꯑꯗꯨꯗ ꯇꯧꯗ꯭ꯔꯒꯗꯤ ꯌꯥꯗꯦ ꯍꯥꯏꯕꯗꯨꯗꯤ ꯂꯩꯇꯦ ꯑꯗꯨꯝ ꯑꯩꯈꯣꯏꯗꯤ ꯍꯥꯏꯗꯤ ꯀꯩꯅꯣ ꯃꯤꯅ ꯄꯥꯝꯕꯗꯣ ꯇꯧꯕꯤꯕꯗꯨꯅꯦꯕ ꯑꯥꯔꯇꯤꯁꯀꯤ ꯃꯒꯨꯟ ꯍꯥꯏꯁꯦ ꯑꯗꯨꯅ ꯃꯥꯅ ꯑꯗꯨ ꯄꯥꯝꯃꯤ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯇꯧꯋꯦ ꯑꯗꯣ ꯑꯣꯔꯤꯖꯤꯅꯦꯜ ꯇꯝꯃꯤꯗꯨꯗꯤ ꯑꯣꯖꯥꯁꯤꯡꯗꯒꯤ ꯇꯝꯃꯤꯗꯨꯗꯤ ꯑꯣꯖꯥꯁꯤꯡꯅ ꯁꯛꯄꯤꯔꯝꯕꯗꯨꯅꯦ ꯑꯗꯣ ꯑꯣꯖꯥꯁꯤꯡꯅꯒꯤ ꯁꯛꯄꯤꯔꯝꯕꯗꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯅꯍꯥ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯖꯦꯅꯦꯔꯦꯁꯟꯁꯤꯗ ꯇꯥꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯁꯦꯡꯕꯗꯣ ꯇꯥꯅꯤꯡꯕꯁꯨ ꯂꯩ ꯑꯗꯒꯤꯗꯤ ꯄ꯭ꯂꯁ ꯀꯩꯅꯣ ꯈꯤꯇꯪ ꯃꯣꯗꯔꯅꯥꯏꯁ ꯇꯧꯊꯣꯛꯄꯗꯨꯁꯨ ꯇꯥꯅꯤꯡꯕꯁꯨ ꯂꯩ ꯑꯗꯣ ꯑꯅꯤꯗꯨꯒꯤ ꯌꯥꯅ ꯆꯠꯄ ꯁꯤꯁꯤꯅꯦ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯗꯨꯗꯤ ꯑꯃꯒꯤꯁꯨ ꯀꯥꯏꯗꯅꯕ ꯇꯝꯖꯔꯛꯏꯕ ꯄꯣꯠꯇꯨꯁꯨ ꯃꯥꯡꯈꯤꯗꯅꯕ ꯂꯣꯏꯅꯃꯛ ꯃꯦꯅꯦꯖ ꯇꯧꯔ ꯆꯠꯂꯦ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯏꯆꯦꯅ ꯏꯁꯩ ꯁꯛꯄ ꯍꯧꯔꯛꯈꯤꯕꯁꯦ 2019 ꯁꯨꯃꯥꯏꯅꯁꯨ ꯑꯣꯏꯔꯦ ꯍꯥꯏꯔꯦ 19ꯁꯤꯅ ꯐꯣꯛꯀꯤ ꯍꯣꯏ ꯐꯣꯛꯀꯤ ꯁꯤꯗꯒꯤꯁꯨ ꯗꯥꯏꯔꯦꯛ ꯆꯪꯉꯛꯈꯤꯕꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯒꯤ ꯑꯣꯏꯕ ꯇ꯭ꯔꯦꯗꯤꯁꯟꯒꯤ ꯑꯣꯏꯕ ꯃꯇꯥꯡꯗꯗꯤ ꯂꯣꯏꯅꯃꯛ ꯑꯣꯏꯔꯛꯏꯅꯦꯕ ꯍꯥꯟꯅꯁꯤꯒ ꯄꯨꯔꯥ ꯈꯦꯠꯅꯔꯛꯏꯅꯦꯕ ꯑꯗꯨꯒ ꯑꯗꯨꯝ ꯂꯩꯔꯛꯄꯁꯤꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯂꯝꯗꯝꯁꯤꯒꯤ ꯅꯠꯇꯦ ꯑꯗꯨꯝ ꯃꯥꯂꯦꯝꯁꯤꯒꯤ ꯑꯣꯏꯅꯁꯨ ꯍꯥꯏꯗꯤ ꯌꯥꯝꯅ ꯆꯥꯎꯅ ꯑꯀꯥꯏꯕꯁꯨ ꯂꯩꯈ꯭ꯔꯦ ꯂꯥꯏꯅꯥ ꯂꯥꯛꯁꯤꯟꯗꯅ ꯈꯣꯠꯇꯅ ꯇꯧꯈ꯭ꯔꯦ ꯑꯗ ꯁꯤꯗꯩꯁꯤꯁꯨ ꯑꯗꯨꯝ ꯇꯝꯕ ꯍꯧꯒꯠꯂꯛꯄ ꯑꯣꯏꯅ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕꯗꯤ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯕꯤꯔꯝꯒꯅꯤ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯍꯥꯏꯗꯤ ꯁꯤꯗꯩ ꯈꯤꯇꯪ ꯐꯔꯀꯥꯟꯁꯤꯗ ꯍꯧꯖꯤꯛ ꯑꯃꯨꯛ ꯂꯩꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯍꯥꯏꯗꯤ ꯑꯗꯨꯝ ꯇꯧꯔꯛꯏꯁꯦ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯁꯤꯗ ꯑꯣꯏꯔꯤꯕ ꯃꯑꯣꯡꯁꯦ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯗ ꯏꯆꯦꯅ ꯐꯣꯛ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯀꯜꯆꯔ ꯇ꯭ꯔꯦꯗꯤꯁꯟꯒꯁꯨ ꯍꯦꯟꯅ ꯅꯛꯅ ꯂꯩꯔꯕꯅꯤꯅ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯗꯤ ꯇꯧꯔꯛꯏꯕ ꯃꯑꯣꯡꯁꯦ ꯏꯆꯦꯒꯤ ꯑꯣꯏꯕ ꯃꯣꯠ ꯀꯔꯤ ꯊꯝꯕꯤꯅꯤꯡꯉꯤ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯅ ꯇꯝꯕ ꯍꯧꯒꯠꯂꯛꯄꯁꯦ ꯑꯩꯅ ꯇꯝꯕ ꯍꯧꯒꯠꯂꯛꯄꯁꯦ ꯁꯤꯗ ꯀꯩꯅꯣꯗꯤ ꯇꯧꯔꯦꯕ ꯀꯣꯚꯤꯗꯇꯤ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯔꯦ ꯑꯗꯣ ꯑꯍꯥꯟꯕꯒꯤ ꯇꯝꯕ ꯍꯧꯒꯠꯂꯛꯄꯁꯤꯗ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯑꯃꯒꯤ ꯁꯛꯅꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯇꯝꯈꯤꯌꯦ ꯇꯁꯦꯡꯅ ꯇꯝꯃꯒꯦ ꯀꯥꯏꯅ ꯇꯝꯕꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯩꯒꯤ ꯑꯣꯖꯥ ꯒꯧꯔꯁꯅꯥꯁꯦ ꯍꯣꯏ ꯑꯣꯖꯥ ꯒꯧꯔꯁꯅꯥꯁꯤꯗ ꯑꯩꯈꯣꯏ ꯂꯨꯍꯣꯡꯕꯒꯤ ꯀꯩꯅꯣ ꯁꯪꯀ꯭ꯔꯤꯇꯟꯒꯤꯅꯦꯕ ꯇꯝꯕ ꯆꯠꯂꯤꯁꯦ ꯑꯩꯈꯣꯏ ꯒꯧꯔꯒꯤꯗ ꯍꯤ ꯂꯥꯟꯕ ꯀꯥꯏꯅ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒꯨꯝꯕꯅꯦꯕ ꯑꯩꯈꯣꯏꯅ ꯇꯝ ꯆꯠꯂꯤꯁꯦ ꯑꯗꯒꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯒꯤ ꯅꯪ ꯌꯥꯎꯔꯁꯤꯒ ꯍꯥꯏꯔ ꯇꯝꯈꯤꯕꯗꯣ ꯇꯁꯦꯡꯅ ꯇꯝꯃꯒꯦ ꯀꯥꯏꯅ ꯇꯝꯕꯗꯤ ꯅꯠꯇꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯝꯈ꯭ꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯀꯨꯏꯅ ꯂꯦꯞꯄꯦ ꯑꯗꯨꯝ ꯏꯔꯥꯡ ꯂꯩꯕꯅꯤꯅꯀꯣ ꯑꯗꯣ
ꯑꯩꯒꯤ ꯑꯣꯖꯥꯁꯦ ꯑꯩꯈꯣꯏꯗꯒꯤꯗꯤ ꯌꯥꯝ ꯂꯥꯞꯇ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯀꯩꯅꯣꯁꯦ ꯍꯜꯂꯛꯄ ꯀꯩ ꯍꯥꯏꯅꯤ ꯊꯕꯛꯀ ꯆꯠꯂꯨꯔꯒ ꯍꯜꯂꯛꯑꯒ ꯄꯨꯡ ꯀꯩꯅꯣ 5:30 ꯁ꯭ꯋꯥꯏꯗꯒꯤ ꯆꯠꯄꯗꯨꯅ ꯑꯣꯖꯥ ꯍꯣꯏꯗꯒꯤ 9:30 ꯁ꯭ꯋꯥꯏꯗ ꯍꯜꯂꯛꯄ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯋꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯛꯅꯕꯅꯤꯅ ꯅꯥꯕ ꯈꯣꯠꯄ ꯂꯩꯅꯥꯒꯤ ꯑꯃꯒꯤ ꯌꯥꯝ ꯀꯟꯅ ꯍꯧꯔꯛꯄꯗꯗꯤ ꯂꯩꯈꯤꯗ꯭ꯔꯦꯕꯀꯣ ꯑꯗꯨꯒ 2021 ꯁ꯭ꯋꯥꯏꯗꯒꯤꯗꯤ ꯐꯖꯅ ꯑꯩ ꯅꯨꯡꯇꯤꯒꯤ ꯇꯝꯗꯕ ꯌꯥꯗ꯭ꯔꯦ ꯆꯪꯁꯤꯜꯂꯕꯅꯤꯅꯀോ ꯑꯩ ꯍꯞꯇꯥ ꯑꯃꯗ ꯑꯃꯨꯔꯛ ꯑꯅꯤꯔꯛꯀ ꯇꯝꯕꯗꯤ ꯑꯣꯏꯗꯦ ꯑꯩ ꯍꯩꯇ꯭ꯔꯤꯉꯩ ꯑꯗꯨꯝ ꯁꯪꯉꯒ ꯑꯣꯖꯥ ꯃꯌꯨꯝꯁꯤꯗ ꯑꯗ ꯄꯥꯝꯃꯤꯕꯗꯣ ꯑꯗꯨꯝ ꯐꯪꯗ꯭ꯔꯤꯉꯩ ꯇꯝꯃꯛꯄꯗꯤ ꯑꯣꯏꯌꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯂꯦꯞꯇꯕꯤ ꯑꯗꯨꯝ ꯆꯠꯂꯛꯄꯗꯣ ꯑꯗꯨꯗꯤ ꯑꯣꯏꯌꯦ ꯑꯗꯨꯒ ꯇꯝꯃꯤꯀꯥꯟ ꯖꯔ ꯇꯝꯍꯧꯕ ꯇꯝꯃꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯠ ꯑꯃꯨꯛ ꯂꯦꯞ ꯑꯃꯨꯛ ꯆꯠ ꯇꯧꯕꯁꯦ ꯏꯁꯥꯗꯁꯨ ꯑꯩꯁꯦ ꯑꯣꯏꯈꯤꯗ꯭ꯔꯥꯅꯦ ꯀꯥꯏꯅ ꯀꯣꯏꯁꯟ ꯌꯥꯝ ꯍꯪꯖꯕꯅꯦꯕ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯀ꯭ꯂꯥꯁ 12 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯇꯝꯃꯛꯄꯁꯦ ꯀ꯭ꯂꯥꯁ 10ꯗ ꯑꯃꯨꯛ ꯂꯦꯞꯅꯤ 12ꯇ ꯑꯃꯨꯛ ꯂꯦꯞꯅꯤ ꯂꯩꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯩꯗꯤ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯑꯗꯨꯝ ꯂꯩꯕꯅꯤꯅ ꯃꯔꯛꯇ ꯈꯝꯂꯦꯛ ꯂꯦꯞꯄꯁꯦ ꯕꯤꯠꯁꯨ ꯌꯥꯝ ꯍꯜꯂꯦꯕ ꯑꯗꯣ ꯇꯝꯃꯤꯉꯩ ꯃꯇꯨꯡꯗ ꯖꯔ ꯇꯝꯍꯧꯕ ꯑꯗꯨꯒ ꯑꯗꯨꯝ ꯏꯔꯥꯡ ꯊꯣꯛꯂꯛꯄ ꯃꯇꯨꯡ 2023 ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯤ ꯀꯩꯅꯣꯁꯤꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯏꯔꯥꯡ ꯂꯩꯈꯤꯕꯗꯒꯤ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯔꯦꯕ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯔꯁꯨ ꯍꯧꯖꯤꯛꯀꯤ ꯇꯦꯛꯅꯣꯂꯣꯖꯤ ꯀꯩꯅꯣ ꯆꯥꯎꯈꯠꯂꯛꯄꯩ ꯃꯇꯨꯡ ꯏꯟꯅ ꯌꯨꯇ꯭ꯌꯨꯕꯇ ꯏꯁꯩ ꯂꯣꯏ ꯊꯥꯒꯠꯅꯗ꯭ꯔꯥ ꯑꯣꯖꯥꯁꯤꯡꯒꯤ ꯑꯔꯤꯕ ꯃꯥꯏ ꯗꯣꯀꯨꯃꯦꯟ ꯀꯩꯀꯥ ꯃꯌꯥꯝ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕꯁꯨ ꯌꯥꯝ ꯇꯥꯕ ꯌꯥꯝ ꯀꯜꯂꯦ ꯑꯗꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛꯇꯤ ꯀꯩ ꯍꯥꯏꯅꯤ ꯀꯩꯅꯣꯝꯃ ꯇꯝꯕꯁꯦ ꯌꯨꯇ꯭ꯌꯨꯕꯁꯤꯁꯨ ꯌꯥꯝ ꯃꯇꯦꯡ ꯄꯥꯡꯉꯦ ꯑꯗꯣ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯇꯥꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯝꯃꯒ ꯉꯁꯥꯏꯒꯤ ꯔꯤꯌꯦꯂꯤꯇꯤ ꯁꯣꯗꯣ ꯂꯥꯛꯁꯟꯈ꯭ꯔꯦ ꯀꯩꯅꯣ ꯁ꯭ꯋꯥꯏꯗ ꯅꯣꯕꯦꯝꯕꯔꯗ ꯂꯥꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯌꯥꯎꯁꯟꯈꯤꯕꯅꯦ ꯁꯤꯁꯦ ꯂꯥꯏꯛ ꯂꯛꯇꯁꯨ ꯂꯩꯌꯦ ꯑꯗꯣ ꯍꯣꯠꯅꯕꯩꯁꯨ ꯌꯥꯝꯁꯨ ꯍꯣꯠꯄꯨꯗꯤ ꯍꯣꯠꯅꯩꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯇꯝꯃꯛꯄ ꯍꯧꯔꯛꯄꯗ ꯑꯗꯨꯝ ꯑꯩꯅ ꯍꯥꯏꯗꯣ ꯂꯦꯞꯇꯕꯤ ꯑꯗꯨꯝ ꯆꯠꯂꯦ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯇꯝꯃꯦ ꯑꯗꯨꯒ ꯂꯥꯏꯕꯛꯀ ꯍꯣꯠꯅꯕꯒ ꯑꯗꯨꯃꯥꯏꯅ ꯇꯧꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯏꯆꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯂꯔꯅꯤꯡ ꯁ꯭ꯇꯦꯖꯇꯁꯨ ꯂꯩꯔꯤꯕꯅꯦ ꯍꯥꯏꯕ ꯇꯥꯔꯦ ꯇꯧꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯚꯣꯏꯁ ꯑꯃ ꯑꯣꯏꯅ ꯍꯥꯏꯕ ꯇꯥꯔꯦ ꯏꯆꯦ ꯃꯌꯥꯝꯁꯤꯗꯗꯤ ꯀꯔꯤ ꯑꯣꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯐꯣꯛꯁꯦ ꯇꯝꯅꯤꯡꯕ ꯑꯗꯒꯤꯗꯤ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯍꯦꯟꯅ ꯆꯪꯁꯤꯟꯅꯤꯡꯕ ꯍꯥꯏꯕ ꯇꯥꯔꯦ ꯏꯟꯇꯔꯦꯁ ꯂꯩꯕꯕꯨ ꯍꯥꯏꯔꯁꯨ ꯁꯨꯃꯥꯏꯅ ꯁꯤꯒꯨꯝꯕ ꯌꯨꯠꯁꯤꯡ ꯌꯪ ꯖꯦꯅꯦꯔꯦꯁꯟꯁꯤꯡ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯀꯃꯥꯏꯅ ꯍꯣꯠꯅꯃꯤꯟꯅꯁꯤꯒꯦ ꯀꯥꯏꯅꯒ ꯏꯆꯦꯅ ꯀꯩ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯉꯤ ꯑꯗꯨꯁꯨ ꯈꯤꯇꯪ ꯊꯝꯕꯤꯔꯝꯃꯨ ꯇꯝꯕꯗꯤ ꯃꯥꯒꯤ ꯈꯨꯗꯣꯡꯆꯥꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯣꯏꯅꯃꯛ ꯃꯇꯝꯗꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯇꯝꯃꯤꯀꯣ ꯇꯝꯕꯩꯗꯤ ꯑꯗꯣ ꯁꯨꯝ ꯃꯣꯏꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯉꯣꯟꯗ ꯍꯥꯟꯅꯕꯨꯗꯤ ꯂꯥꯛꯇꯦ ꯀꯣꯟꯅ ꯂꯥꯛꯄ ꯋꯥꯈꯜ ꯍꯥꯏꯇꯥꯔꯦ ꯃꯣꯏꯁꯦ ꯂꯥꯟꯃꯤ ꯑꯃꯅꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯦ ꯃꯤꯟꯁ ꯍꯥꯏꯗꯤ ꯂꯥꯟꯗꯤ ꯑꯩꯈꯣꯏꯒꯤ 2023ꯗꯒꯤ ꯍꯧꯔꯤ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯏꯔꯥꯡ ꯑꯀꯟꯕꯗꯤ ꯍꯧꯔꯦ ꯑꯗꯨꯗ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯃ ꯂꯩ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯃ ꯁꯛꯏ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯧꯔꯛꯏ ꯍꯥꯏꯕ ꯑꯃ ꯑꯩꯈꯣꯏꯅ ꯋꯥꯔꯤꯁꯦ ꯂꯤꯗ꯭ꯔꯅꯦ ꯍꯥꯏꯗꯤ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯋꯥꯔꯤꯕꯨ ꯑꯣꯏꯔꯣ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯏꯄꯥ ꯏꯄꯨꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯗ ꯋꯥꯔꯤ ꯂꯩꯖꯩꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯁꯦ ꯑꯩꯈꯣꯏꯅ ꯉꯥꯛꯑꯒ ꯂꯥꯛꯏꯅꯦꯕ ꯑꯗ ꯃꯈꯣꯏꯁꯦ ꯑꯩꯈꯣꯏ ꯅꯣꯡꯃꯩ ꯄꯥꯏꯕ ꯑꯗꯒꯤ ꯂꯩꯕꯥꯛꯁꯤꯕꯨ ꯉꯥꯛꯏꯕ ꯃꯌꯥꯝꯁꯦ ꯁꯤꯁꯨ ꯂꯩꯕꯥꯛ ꯉꯥꯛꯄ ꯑꯃꯈꯛꯅꯦ ꯑꯗꯣ ꯇꯝꯕ ꯍꯧꯒꯠꯂꯛꯏꯕ ꯃꯈꯣꯏꯁꯤꯁꯨ ꯑꯗꯨꯒꯨꯝꯕ ꯂꯥꯟꯃꯤ ꯑꯃꯈꯛꯅꯦ ꯍꯣꯏ ꯂꯥꯟꯃꯤ ꯑꯃꯈꯛꯅꯦ ꯃꯥꯅꯦ ꯌꯨꯝꯕꯤꯅꯤ ꯄ꯭ꯂꯁ ꯂꯥꯟꯃꯤꯁꯨ ꯑꯣꯏꯒꯗꯕꯅꯤ ꯃꯣꯏꯁꯦ ꯂꯥꯟ ꯆꯪꯁꯜꯂꯤꯅꯦꯕ ꯂꯥꯟ ꯆꯪꯁꯟꯕ ꯈꯨꯗꯤꯡꯃꯛ ꯆꯪꯉꯨꯔꯕꯅꯤꯅ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯕ ꯍꯥꯏꯁꯦ ꯌꯥꯗꯕꯅꯤꯅ ꯍꯣꯏ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯕꯁꯦ ꯑꯩꯈꯣꯏꯁꯨ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯁꯨ ꯍꯥꯏꯗꯤ ꯇꯝꯃꯤꯕ ꯈꯨꯗꯤꯡꯃꯛꯅ ꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯩꯈꯣꯏꯁꯦ ꯁꯤ ꯊꯣꯛꯂꯛꯏꯁꯦ ꯂꯩꯕꯥꯛꯀꯤ ꯈꯇꯪꯗ ꯑꯣꯏꯔꯒꯁꯨ ꯇꯧꯔꯝꯅꯕ ꯊꯣꯛꯂꯛꯄꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯒ ꯇꯧꯔꯗꯤ ꯃꯥꯏ ꯄꯨꯝꯅꯃꯛ ꯄꯥꯛꯃꯤꯟꯅꯒꯅꯤꯅ ꯊꯝꯖꯒꯦ ꯑꯗ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏ ꯏꯆꯦꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯕꯨ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯌꯥꯝ ꯄꯨꯟꯅꯁꯨ ꯑꯗꯨꯝ ꯚꯥꯞ ꯇꯥꯃꯤꯟꯅꯅꯤ ꯌꯥꯝ ꯂꯥꯏꯅ ꯍꯥꯏꯕꯤꯕꯁꯦ ꯏꯆꯦꯅ ꯃꯌꯥꯝ ꯄꯨꯟꯅ ꯚꯥꯞ ꯇꯥꯃꯤꯟꯅꯅꯕ ꯃꯑꯣꯡꯗ ꯑꯗꯣ ꯏꯆꯦ ꯑꯩꯅ ꯑꯃꯨꯛ ꯏꯆꯦꯗ ꯈꯪꯖꯅꯤꯡꯉꯤꯁꯦ ꯉꯁꯥꯏꯒꯤ ꯑꯍꯜ ꯂꯃꯟ ꯊꯥꯏꯅꯒꯤ ꯂꯥꯏ ꯒ꯭ꯔꯨꯞ ꯃꯌꯥꯝ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯂꯟ ꯃꯌꯥꯝꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯈꯣꯝꯖꯤꯟ ꯇꯥꯁꯤꯜꯂꯒ ꯊꯝꯕꯤꯔꯝꯃꯦ ꯑꯗꯒꯤ ꯖꯦꯅꯦꯔꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯁ ꯇꯧꯔ ꯂꯥꯛꯄꯁꯤꯅ ꯍꯧꯖꯤꯛ ꯁꯤꯐꯥꯎꯒꯤ ꯁ꯭ꯇꯦꯖꯁꯤꯗ ꯂꯩꯔꯕꯅꯦꯕ ꯑꯗꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯤꯅ ꯑꯃꯨꯛꯀ ꯇꯨꯡꯒꯤꯗꯃꯛꯇ ꯍꯥꯏꯇꯥꯔꯦ ꯐ꯭ꯌꯨꯆꯔꯒꯤꯗꯃꯛꯇ ꯀꯃꯥꯏꯅꯒꯗꯤ ꯊꯝꯕꯤꯔꯝꯒꯦ ꯀꯥꯏꯅ ꯈꯜꯂꯤ ꯏꯆꯦꯒꯤ ꯑꯣꯏꯕ ꯑꯗꯨꯝ ꯃꯣꯠ ꯍꯥꯏꯕ ꯇꯥꯔꯦ ꯐ꯭ꯌꯨꯆꯔꯒꯤ ꯚꯤꯖꯟꯁꯦ ꯁꯤꯃꯁꯨ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯨ ꯀꯌꯥꯝ ꯌꯧꯗꯣꯏꯅꯣꯗꯤ ꯈꯪꯗꯦꯕꯀꯣ ꯈꯪꯗꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯩꯁꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯤꯁꯦ ꯀꯩ ꯍꯥꯏꯅꯤ ꯋꯥꯔꯜ ꯋꯥꯏꯗꯀꯤ ꯑꯣꯏꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯃꯤꯅ ꯄꯥꯝꯅꯔꯤꯕ ꯃ꯭ꯌꯨꯖꯤꯛ ꯁ꯭ꯇꯥꯏꯜꯁꯦ ꯑꯩꯈꯣꯏꯅ
ꯈꯪꯗꯣꯛꯄ ꯑꯃꯗꯤ ꯃꯊꯧ ꯇꯥꯏꯅ ꯈꯜꯂꯦ ꯍꯣꯏ ꯐꯣꯛ ꯐꯖꯅ ꯇꯥꯕ ꯑꯩꯈꯣꯏꯒꯤ ꯁꯤꯅꯤ ꯍꯥꯏꯕ ꯄꯣꯠꯇꯣ ꯐꯖꯅ ꯇꯥꯕꯤꯗꯧꯕ ꯃꯤ ꯑꯗꯣ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯁꯛꯄ ꯌꯥꯏ ꯁꯤꯒꯤ ꯃꯈꯣꯏꯒꯤ ꯚꯔꯖꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯍꯥꯞꯆꯤꯟꯕ ꯌꯥꯏ ꯀ ꯍꯥꯏꯔꯒꯗꯤ ꯃꯤꯅ ꯇꯥꯅꯤꯡꯉꯛꯄ ꯂꯩꯗꯅ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯦ ꯃꯣꯏꯒꯤ ꯃꯤꯟꯁ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅ ꯆꯠꯅꯔꯤꯕ ꯇ꯭ꯔꯦꯟꯁꯤꯗ ꯀꯔꯝꯕ ꯃ꯭ꯌꯨꯖꯤꯛ ꯁ꯭ꯇꯥꯏꯜꯁꯤ ꯃꯤꯅ ꯄꯥꯝꯅꯩ ꯀ ꯍꯥꯏꯕ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯣꯛꯁꯦ ꯍꯥꯞꯄꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯍꯦꯟꯅ ꯏꯟꯇꯔꯅꯦꯁꯅꯦꯜꯂꯤ ꯑꯗꯨꯝ ꯑꯩꯈꯣꯏꯐꯧ ꯑꯩꯁꯨ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯂꯝ ꯆꯠꯇꯅ ꯁꯛꯏꯀꯣ ꯁꯛꯄ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯂꯥꯛꯑꯝꯃꯒ ꯁꯛꯈꯤꯕꯁꯦ ꯃꯤꯅ ꯑꯅꯤꯔꯛ ꯁꯨꯅ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕꯁꯦ ꯃꯊꯧ ꯇꯥꯏꯅ ꯈꯜꯂꯦ ꯍꯥꯏꯗꯤ ꯑꯩ ꯂꯥꯛꯑꯦꯕ ꯑꯩꯗꯤ ꯏꯁꯩ ꯁꯛꯑꯝꯃꯦꯕ ꯃꯥꯒꯤ ꯃꯅꯤꯄꯨꯔꯗꯩ ꯃꯤ ꯑꯃ ꯂꯥꯛꯑ ꯏꯁꯩ ꯁꯛꯑꯝꯃꯦ ꯍꯥꯏꯔꯝꯃꯦꯕ ꯑꯗ ꯍꯥꯏꯔꯒ ꯑꯩ ꯍꯟꯈ꯭ꯔ ꯃꯇꯨꯡꯗ ꯑꯩꯒꯤ ꯏꯁꯩꯗꯣ ꯃꯣꯏꯅ ꯇꯥꯕꯤꯒꯗ꯭ꯔꯕ ꯑꯗꯨꯅꯦꯕ ꯃꯊꯧ ꯇꯥꯏꯁꯦ ꯍꯥꯏꯗꯤ ꯑꯩꯅ ꯁꯛꯑꯝꯕ ꯄꯣꯠꯇꯣ ꯑꯃꯨꯛꯀꯁꯨ ꯇꯥꯍꯧꯅꯕ ꯃꯑꯣꯡ ꯑꯃ ꯇꯧꯕꯅꯤꯅꯦ ꯃꯥꯏꯗꯣ ꯑꯁꯤꯒ ꯑꯩꯈꯣꯏꯒꯤꯁꯤꯁꯨ ꯍꯥꯞꯆꯤꯟꯕ ꯌꯥꯏ ꯑꯗ ꯑꯩꯈꯣꯏꯒ ꯄꯨꯜꯂꯛꯀ ꯁꯛꯑꯁꯨ ꯌꯥꯏ ꯑꯗꯨꯃꯥꯏꯅ ꯍꯦꯟꯅ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯃꯥꯒꯤ ꯑꯣꯏꯕ ꯇꯦꯁ ꯃꯌꯥꯝꯗꯨꯗ ꯑꯩꯈꯣꯏꯒꯤꯁꯤꯁꯨ ꯍꯥꯞꯆꯤꯟꯅꯕ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏꯅ ꯈꯜꯂꯦ ꯑꯗꯣ ꯁꯤꯁꯦ ꯉꯝꯅꯕꯁꯨ ꯍꯣꯠꯅꯒꯦꯅꯗꯤ ꯇ꯭ꯔꯥꯏ ꯇꯧꯔꯤ ꯑꯗꯣ ꯁꯨꯝ ꯍꯣꯠꯅꯕꯩ ꯃꯇꯝꯗꯤ ꯌꯥꯝ ꯂꯩꯔꯤꯌꯦ ꯑꯗꯨꯝ ꯍꯣꯏ ꯍꯣꯠꯅꯔꯒ ꯉꯝꯕ꯭ꯔꯥ ꯍꯥꯏꯗꯤ ꯁꯨꯝ ꯑꯣꯖꯥ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯃꯌꯥꯝ ꯊꯝꯕꯤꯔꯝꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯈꯛꯇꯪ ꯈꯪꯕ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯐꯖꯕ ꯄꯣꯠꯁꯦ ꯈꯪꯍꯟꯅꯤꯡꯕꯗꯣ ꯑꯗꯨꯒꯤ ꯑꯄꯥꯝꯕꯗꯣ ꯂꯩ ꯏꯆꯦ ꯑꯗꯨ ꯁꯤ ꯃꯇꯥꯡꯁꯤꯗ ꯏꯆꯦꯅ ꯑꯗꯨꯝ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯍꯥꯏꯕ ꯇꯥꯔꯦ ꯂꯝꯁꯤꯒꯤ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯟꯁꯦ ꯏꯆꯦꯅ ꯄꯨꯔꯒ ꯆꯠꯄꯤꯔꯤꯅꯦꯕ ꯁꯤ ꯃꯇꯝꯁꯤꯗꯗꯤ ꯏꯆꯦ ꯄ꯭ꯔꯥꯎꯗ ꯐꯤꯜ ꯌꯥꯝ ꯇꯧꯔꯝꯒꯅꯤ ꯈꯜꯂꯦ ꯏꯁꯥꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯄꯣꯠꯁꯤꯗꯤ ꯑꯗꯨꯝ ꯐꯖꯅꯁꯨ ꯎꯏ ꯅꯨꯡꯁꯨ ꯅꯨꯡꯁꯤ ꯑꯗꯨꯅ ꯃꯌꯥꯝꯗ ꯔꯤꯄ꯭ꯔꯖꯦꯟꯠꯀ ꯇꯧꯔꯛꯄꯁꯦ ꯃꯁꯤꯁꯤꯗ ꯏꯆꯦ ꯀꯔꯤ ꯐꯥꯎꯕꯤ ꯁꯤꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯀꯩꯅꯣ ꯐꯣꯛ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯇꯝꯖꯔꯨꯕ ꯑꯣꯖꯥꯁꯤꯡꯗꯒꯤꯀꯣ ꯇꯝꯖꯔꯨꯕꯁꯦ ꯃꯤꯃꯥꯡꯗ ꯊꯣꯛꯑꯒ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯁꯛꯄꯁꯨ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯁꯛꯑꯁꯨ ꯚꯥꯕꯣꯛꯇꯤ ꯆꯞ ꯃꯥꯟꯅꯩ ꯑꯣꯗꯤꯌꯟꯁꯁꯤ ꯆꯞ ꯃꯥꯟꯅꯩ ꯃꯄꯥꯟ ꯂꯝꯒꯤꯅ ꯆꯥꯎꯋꯤ ꯍꯥꯏꯕ ꯂꯩꯇꯦ ꯁꯤꯒꯤꯅ ꯆꯥꯎꯋꯤ ꯍꯥꯏꯕ ꯂꯩꯇꯦ ꯑꯗꯨ ꯇꯥꯔꯒꯁꯨ ꯑꯦꯚ꯭ꯔꯤ ꯇꯥꯏꯝ ꯑꯩꯈꯣꯏꯅ ꯄꯔꯐꯣꯝ ꯇꯧꯕ ꯃꯇꯝꯗ ꯈꯟꯖꯔꯤꯁꯦ ꯍꯥꯏꯗꯤ ꯑꯣ ꯈꯇꯪꯗ ꯇꯝꯖꯔꯨꯕꯗꯣ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯏꯃꯥꯒꯤ ꯃꯤꯡꯈꯩ ꯈꯇꯪ ꯁꯣꯟꯖꯔꯨꯕꯗꯣ ꯍꯥꯏꯗꯤ ꯃꯤ ꯃꯥꯡꯗ ꯁꯛꯇꯣꯛꯄ ꯉꯝꯃꯦ ꯁꯤꯅꯤ ꯍꯥꯏꯕꯗꯤ ꯇꯥꯛꯄ ꯉꯝꯃꯦ ꯍꯥꯏꯕꯗꯨꯃꯗꯤ ꯑꯗꯨꯝ ꯏꯁꯩ ꯁꯛꯄ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯁꯤꯒꯤ ꯄ꯭ꯔꯥꯎꯗꯅꯦꯁ ꯐꯤꯜ ꯑꯃꯗꯤ ꯑꯗꯨꯝ ꯇꯧꯋꯦ ꯑꯗꯨꯒ ꯁꯤꯗꯅ ꯁꯛꯄꯁꯤꯅ ꯂꯣꯟ ꯈꯪꯉꯒ ꯇꯥꯕꯤꯕꯅꯤꯗꯅ ꯃꯄꯥꯟꯗ ꯁꯛꯑꯒ ꯂꯣꯟꯁꯨ ꯈꯪꯗꯕꯤꯒ ꯇꯥꯔꯒ ꯈꯨꯕꯥꯛꯀ ꯈꯨꯔꯛꯄꯁꯦ ꯁꯤꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯑꯣ ꯑꯦꯠꯂꯤꯁ ꯃꯔꯣꯟ ꯈꯪꯗ꯭ꯔꯁꯨ ꯑꯩꯈꯣꯏꯒꯤ ꯐꯖꯕꯁꯤꯃꯗꯤ ꯈꯪꯕꯤ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ ꯑꯗꯣ ꯏꯆꯦꯁꯦ ꯐꯣꯛ ꯑꯥꯔꯇꯤꯁꯅꯦ ꯍꯥꯏꯗꯤ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯍꯦꯟꯅ ꯈꯪꯉꯒ ꯂꯩꯔꯕꯅꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯃꯌꯥꯝꯒꯤꯗꯃꯛꯇꯁꯨ ꯁꯦꯕꯥꯁꯨ ꯃꯌꯥꯝ ꯑꯃ ꯇꯧꯕꯤꯔꯤ ꯍꯥꯏꯗꯤ ꯌꯥꯝꯅ ꯅꯧꯔꯤꯕ ꯑꯃ ꯑꯣꯏꯇꯥꯔꯒꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯤꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯃꯥꯏꯁꯨ ꯄꯨꯕꯤꯔꯛꯈ꯭ꯔꯕꯅꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯏꯆꯦ ꯕꯦꯅꯤꯇꯥ ꯂꯥꯏꯁ꯭ꯔꯝꯁꯦ ꯀꯅꯥꯅꯣ ꯀꯥꯏꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯅ ꯍꯪ ꯇꯥꯔꯗꯤ ꯌꯥꯝ ꯁꯝꯅ 3 wordsꯀꯨꯝꯕꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯎ ꯌꯥꯝ ꯍꯤꯒꯠꯄ ꯑꯗꯒꯤ ꯋꯥ ꯌꯥꯝ ꯉꯥꯡꯕ ꯀꯣ ꯑꯗꯒꯤ ꯅꯨꯡꯇꯤꯒꯤ ꯀꯩꯅꯣꯝꯃ ꯏꯁꯩ ꯑꯃ ꯉꯪꯍꯧꯗ꯭ꯔꯗꯤ ꯇꯨꯝꯕ ꯌꯥꯗꯕ ꯃꯤꯅꯦꯅ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯁꯩꯁꯦ ꯑꯗꯨꯝ ꯁꯛꯄꯤꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯑꯗꯨꯝ ꯍꯥꯏꯗꯤꯅꯦ ꯏꯁꯩꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦꯗꯅ ꯏꯁꯩ ꯍꯦꯛꯇ ꯉꯪꯊꯣꯛꯈꯤꯕ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯋꯦꯕ ꯑꯗꯣ ꯑꯩꯅꯁꯨ ꯑꯩꯒꯤ ꯖꯨꯅꯤꯌꯔꯁꯤꯡꯗꯁꯨ ꯍꯥꯏꯔꯤꯅꯦ ꯅꯣꯡꯃꯗ ꯏꯁꯩ ꯁꯛꯇꯕꯤꯗ ꯏꯁꯩ ꯁꯛꯍꯧꯗ꯭ꯔꯗꯤ ꯑꯩ ꯇꯨꯝꯕ ꯌꯥꯗꯦ ꯍꯥꯏꯕ ꯃꯤꯗꯣ ꯑꯣꯏꯇꯥꯔꯒꯗꯤ ꯅꯣꯏꯁꯦ ꯑꯣꯏꯗꯣꯏꯅꯤꯅꯦ ꯀꯥꯏ ꯍꯥꯏꯖꯟꯕ ꯃꯌꯥꯝꯗ ꯑꯦꯗꯚꯥꯏꯁ ꯑꯣꯏꯅꯒ ꯇꯧꯁꯤꯟꯕꯁꯦ ꯍꯣꯏ ꯑꯗꯨꯝ ꯑꯉꯥꯡꯁꯤꯡꯗ ꯍꯥꯏꯇꯥꯔꯦꯅꯦ ꯉꯪꯍꯟꯅꯤꯡꯕꯗꯣ ꯃꯥꯅꯦ ꯏꯁꯩ ꯁꯛꯄ ꯑꯃ ꯑꯣꯏꯔꯕꯅꯤꯅ ꯉꯪꯕ ꯍꯥꯏꯁꯦ ꯃꯊꯧ ꯑꯃ ꯇꯥꯏꯗꯅ ꯑꯗꯨꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯄꯥꯝꯖꯔꯤꯕ ꯃꯌꯥꯝꯁꯤꯗꯁꯨ ꯑꯗꯣ ꯂꯣꯏꯅꯃꯛꯇꯤ ꯍꯥꯏꯅꯩꯌꯦ ꯍꯥꯏꯗꯤ ꯏꯁꯩ ꯅꯣꯡꯃꯥꯏ ꯁꯨꯃꯥꯏꯅ ꯑꯥꯔꯠꯀꯤ ꯀꯩꯅꯣꯁꯤꯗ ꯆꯪꯈ꯭ꯔꯕ ꯃꯔꯨꯑꯣꯏꯅ ꯏꯁꯩꯒ ꯁꯛꯄ ꯃꯤꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯄꯥꯝꯖꯅ ꯂꯣꯏ ꯆꯪꯉꯛꯄꯅꯤna ꯍꯥꯏꯗꯤ ꯏꯁꯩꯁꯦ ꯁꯛꯃꯟꯗꯅ ꯉꯥꯎꯋꯦ ꯀꯥꯏꯅ ꯍꯥꯏꯕ ꯃꯤꯁꯨ ꯂꯩꯌꯦꯕ ꯑꯗꯨꯅꯦ ꯁꯨꯃꯥꯏꯅ ꯍꯥꯏꯅꯕꯁꯤꯁꯨ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯇꯥꯕꯤꯔꯝꯒꯅꯤ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯑꯩꯅ ꯏꯆꯦꯗꯒꯤ ꯂꯥꯛꯆꯅꯤꯡꯉꯤꯁꯦ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯄꯨꯗꯤ ꯃꯌꯥꯝ ꯑꯃꯁꯨ ꯁꯦꯌꯔ ꯇꯧꯕꯤꯈꯤ ꯑꯗꯩ ꯁꯨꯃꯥꯏꯅ ꯇꯧꯕ ꯍꯥꯏꯗꯅ ꯋꯥꯔꯤꯁꯤꯁꯨ ꯌꯥꯝ ꯃꯆꯥ ꯇꯥꯅ ꯍꯥꯏꯕ ꯇꯥꯔꯦ ꯏꯆꯦꯅꯁꯨ ꯏꯆꯦꯒꯤ ꯑꯣꯏꯕ ꯃꯣꯠ ꯑꯗꯨꯝ ꯐꯣꯡꯗꯣꯛꯄꯤꯔꯤ ꯑꯗꯣ ꯁꯤꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯌꯥꯝꯁꯦ ꯈꯣꯝꯖꯤꯜꯂꯒ ꯍꯥꯏꯇꯥꯔꯦ ꯁꯤꯐꯥꯎꯒꯤ ꯁ꯭ꯇꯦꯖꯁꯤꯗ ꯏꯆꯦꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯣꯁ ꯏꯝꯄꯣꯔꯇꯦꯟ ꯊꯤꯡ ꯏꯆꯦꯅ ꯏꯁꯥꯒꯤꯗꯃꯛꯇ ꯁꯤꯒꯤ ꯃꯌꯥꯝꯁꯤꯗꯒꯤ ꯂꯔꯟ ꯇꯧꯈꯤꯕꯁꯦ ꯃꯁꯤꯗꯤ ꯀꯔꯤꯅꯣ ꯁꯤꯒꯤ ꯃꯌꯥꯝꯁꯤꯗꯒꯤꯀꯣ ꯑꯃꯈꯛ ꯍꯥꯏꯔꯒꯗꯤ ꯃꯌꯥꯝꯗꯤ ꯇꯝꯃꯦꯕꯀꯣ ꯑꯗꯣ ꯑꯃꯈꯛ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯏꯁꯩ ꯍꯥꯏꯕꯁꯦ ꯂꯣꯟꯗ ꯑꯩꯅ ꯉꯥꯡꯉꯤꯕ ꯂꯣꯟꯁꯤꯗ ꯀꯩꯅꯣ ꯇꯧꯗꯦꯅ ꯊꯝꯒꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯏꯁꯩꯁꯦ ꯀꯩ ꯍꯥꯏꯅꯤ ꯑꯩꯅ
ꯑꯩꯒꯤ ꯂꯣꯟꯁꯤꯗ ꯁꯛꯇ꯭ꯔꯒꯗꯤ ꯑꯩꯒꯤ ꯍꯥꯏꯗꯤ ꯑꯩꯒꯤ ꯏꯃꯥꯂꯣꯟꯁꯤꯗ ꯁꯛꯑꯒꯗꯤ ꯃꯤꯅ ꯇꯥꯕꯤꯔꯔꯣꯏꯒ ꯍꯥꯏꯕꯗꯣ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯁꯤꯗꯕꯨꯗꯤ ꯇꯥꯔꯒꯁꯨ ꯃꯄꯥꯟ ꯂꯝꯗ ꯇꯥꯔꯔꯣꯏꯒ ꯈꯟꯕ ꯄꯣꯠꯁꯦ ꯁꯤꯁꯤꯃꯗꯤ ꯀꯩꯅꯣ ꯇꯧꯋꯦ ꯂꯥꯜꯂꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯣ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯁꯤꯗ ꯁꯛꯅꯕ ꯄꯣꯠꯁꯦ ꯃꯄꯥꯟ ꯂꯝꯗ ꯌꯧꯈꯤ ꯇꯥꯔꯒꯗꯤ ꯇꯥꯕꯤꯔꯔꯣꯏ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯊꯥꯏꯅꯗꯒꯤ ꯆꯠꯅꯔꯛꯄꯗ ꯅꯪ ꯁꯛꯀꯦ ꯁꯛꯑꯕꯗ ꯀꯥꯏꯕꯨ ꯁꯛꯅꯤꯒꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯍꯥꯏꯅꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯑꯁꯣꯝ ꯅꯥꯀꯟ ꯑꯩꯈꯣꯏ ꯂꯝꯗꯣ ꯑꯗꯨꯋꯥꯏꯗꯒꯤ ꯍꯥꯏꯅꯕ ꯅꯪ ꯁꯛꯀꯦ ꯁꯛꯑꯕꯗ ꯁꯦꯛꯃꯥꯏꯗ ꯂꯣꯏꯔꯦ ꯀꯥꯏ ꯍꯣꯏ ꯁꯦꯛꯃꯥꯏꯕꯨ ꯈꯔ ꯃꯩꯇꯩꯂꯣꯟ ꯈꯪꯉꯦꯗꯅ ꯑꯩꯈꯣই ꯑꯋꯥꯡꯂꯣꯝꯗ ꯀꯩꯅꯣ ꯅꯪ ꯁꯛꯀꯦ ꯁꯛꯑꯕꯗ ꯁꯦꯛꯃꯥꯏꯗ ꯂꯣꯏꯔꯦ ꯀꯥꯏꯅ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯦ ꯈꯇꯪ ꯑꯩꯗꯤ ꯑꯩꯈꯣꯏꯁꯦ ꯁꯦꯛꯃꯥꯏꯗ ꯂꯣꯏꯗꯣꯏꯅꯤꯀꯣ ꯀꯣꯛꯁꯤꯗ ꯑꯗꯨꯝ ꯋꯥꯈꯜꯁꯤꯗ ꯑꯗꯨꯃꯥꯏꯅ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯄꯣꯠꯁꯦ ꯂꯥꯜꯂꯝꯕ ꯍꯥꯏꯇꯥꯔꯦ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯏꯅ ꯑꯦꯕ꯭ꯔꯤ ꯑꯩꯅ ꯑꯃꯗ ꯁꯛꯀꯦꯔꯥ ꯂꯣꯟ ꯑꯃꯗ ꯁꯛꯀꯦꯔꯥ ꯂꯣꯟ ꯑꯃꯗ ꯁꯛꯀꯦꯔꯥ ꯑꯩꯒꯤ ꯏꯁꯩꯁꯤꯅꯕꯨ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯔꯕ ꯍꯥꯏꯗꯤ ꯑꯩꯒꯤ ꯏꯁꯩꯁꯤꯅ ꯐꯖꯕ ꯃꯥꯒꯤ ꯌꯨꯅꯤꯛꯅꯦꯁ ꯑꯃ ꯄꯨꯊꯣꯛꯑꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯇꯥꯕꯤꯅꯤ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯂꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯇꯥꯔꯦ ꯏꯆꯦꯅ ꯊꯦꯡꯅꯕꯤꯔꯤꯕꯁꯤꯃꯛꯇꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯨ ꯈꯜꯂꯨꯗꯕꯅꯦꯕ ꯍꯥꯏꯗꯤ ꯂꯣꯟꯂꯤꯒꯁꯦ ꯈꯪꯗꯕꯅꯤꯅ ꯃꯤꯅ ꯇꯥꯕꯤꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯤꯗꯤ ꯍꯣꯏ ꯃꯌꯥꯝ ꯍꯣꯏ ꯂꯣꯏꯅꯃꯛ ꯈꯟꯅꯕꯅꯦꯕ ꯑꯗꯣ ꯁꯤꯒꯤꯁꯤꯃ ꯂꯥꯜꯂꯝꯃꯦ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯏꯆꯦꯒꯤ ꯕꯤꯒꯦꯁ ꯐꯤꯌꯔ ꯑꯃꯇꯪ ꯃꯌꯥꯝꯗꯨꯁꯨ ꯁꯨꯃꯥꯏꯅ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯣ ꯑꯩꯅ ꯌꯥꯝ ꯀꯤꯕꯁꯦ ꯌꯥꯝ ꯀꯤꯕꯁꯦ ꯏꯁꯤꯡ ꯌꯥꯝ ꯀꯤ ꯏꯁꯤꯡ ꯏꯔꯣꯏꯕ ꯍꯩꯇꯕꯅꯤꯅꯀꯣ ꯏꯁꯤꯡꯒꯨꯝꯕꯁꯦ ꯈꯔ ꯀꯨꯝꯃꯒ ꯁꯥꯟꯅꯕ ꯈꯣꯠꯄꯁꯦ ꯌꯥꯝ ꯀꯤꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯏꯆꯦ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤꯁꯨ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯔꯛꯏ ꯑꯗꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯅ ꯍꯥꯏꯇꯥꯔꯦ ꯃꯇꯝꯁꯦ ꯃꯌꯥꯝ ꯁꯥꯡꯕ ꯅꯠꯇꯕꯅꯤꯅ ꯊꯨꯅ ꯂꯣꯏꯁꯤꯜꯂꯛꯀꯗꯣꯏꯅꯦꯕ ꯑꯗꯣ ꯂꯣꯏꯁꯤꯜꯂꯛꯅꯕꯒꯤ ꯃꯇꯝꯁꯦ ꯌꯧꯁꯤꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯏꯆꯦꯁꯦ ꯏꯁꯩ ꯁꯨꯃꯥꯏꯅ ꯁꯛꯄꯤꯅꯤ ꯏꯁꯩ ꯁꯛꯑꯣ ꯍꯥꯏꯔꯛꯇꯧ ꯃꯥꯜꯂꯦ ꯏꯁꯩ ꯁꯛꯄꯤꯅꯤ ꯑꯗꯣ ꯃꯌꯥꯝꯅ ꯍꯥꯏꯔꯛꯀꯗꯣꯏꯅꯦ ꯑꯩꯅ ꯍꯥꯏꯗꯤ ꯑꯩꯅꯁꯨ ꯌꯥꯝ ꯇꯥꯖꯅꯤꯡꯉꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯃꯌꯥꯝꯅꯁꯨ ꯍꯥꯏꯗꯤ ꯑꯁꯨꯃꯥꯏꯅ ꯃꯃꯜ ꯂꯩꯕ ꯃꯤ ꯎꯅꯔꯒ ꯏꯁꯩꯁꯨ ꯑꯝꯇ ꯁꯛꯍꯜꯂꯝꯗꯦꯅꯦ ꯀꯥꯏꯅ ꯃꯣꯏꯒꯤꯁꯨ ꯉꯥꯎꯔꯖꯥꯠꯂꯣ ꯀꯥꯏ ꯍꯥꯏꯔꯛꯇꯣꯏꯅꯦꯕ ꯑꯗꯣ ꯏꯆꯦꯒꯤ ꯏꯁꯩ ꯐꯖꯕꯗꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯇꯥꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝꯅꯁꯨ ꯂꯣꯏ ꯇꯥꯕꯤꯔꯝꯒꯅꯤ ꯑꯗꯣ ꯏꯆꯦ ꯏꯁꯩꯁꯦ ꯁꯛꯄꯤꯌꯣ ꯑꯗꯣ ꯏꯁꯩꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯁꯦ ꯑꯗꯨꯝ ꯏꯆꯦꯒꯤ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯏꯆꯦꯒꯤ ꯑꯣꯏꯕ ꯏꯁꯩ ꯑꯣꯏꯅ ꯁꯛꯄꯤꯔꯛꯑꯣ ꯑꯩ ꯑꯗꯨꯝ ꯋꯥꯔꯗ ꯈꯔ ꯍꯥꯏꯖꯔꯛꯀꯦꯕꯀꯣ ꯑꯗꯨꯝ ꯏꯆꯦꯅ ꯏꯁꯩ ꯑꯣꯏꯅ ꯑꯗꯨꯝ ꯁꯛꯄꯤꯔꯛꯑꯣꯕ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧꯁꯦ ꯍꯥꯏꯗꯤ ꯏꯁꯩꯁꯦ ꯃꯌꯥꯝꯅꯁꯨ ꯂꯣꯏ ꯇꯥꯟꯅꯔ ꯂꯩꯕꯅꯤꯅ ꯍꯦꯟꯅ ꯇꯣꯉꯥꯟꯕ ꯑꯃ ꯇꯥꯅꯤꯡꯕꯗꯣ ꯑꯗꯨꯒꯤ ꯑꯄꯥꯝꯕꯗꯨꯅꯤ ꯍꯥꯏꯗꯤ ꯋꯥꯔꯗꯁꯦ ꯑꯗꯨꯝ ꯏꯆꯦꯗ ꯍꯥꯏꯖꯔꯛꯑꯒꯦ ꯏꯆꯦꯅ ꯏꯁꯩꯁꯦ ꯑꯗꯨꯝ ꯐꯣꯛꯇ ꯐꯣꯛꯇ ꯑꯣꯏꯅ ꯑꯗꯨꯝ ꯁꯛꯄꯤꯔꯛꯑꯣ ꯏꯆꯦ ꯐꯣꯛ ꯑꯥꯔꯇꯤꯁ ꯑꯃꯁꯨ ꯑꯣꯏꯕꯅꯤꯅꯀꯣ ꯑꯍꯥꯟꯕꯒꯤ ꯋꯥꯍꯩꯁꯤꯃꯗꯤ ꯌꯥꯝꯅ ꯇꯦꯟꯅꯗꯤ ꯍꯥꯏꯖꯔꯛꯀꯦꯀꯣ ꯍꯥꯏꯗꯤ ꯑꯩ ꯍꯥꯏꯕꯁꯦ ꯑꯩꯁꯤꯒꯤ ꯃꯇꯥꯡꯗ ꯑꯗꯨꯝ ꯏꯆꯦꯅ ꯁꯥꯒꯠꯄꯤꯔꯒ ꯍꯥꯏꯇꯥꯔꯦ ꯑꯩ ꯃꯤꯟꯁ ꯅꯪꯂꯣ ꯑꯩꯔꯣ ꯍꯥꯏꯗꯤ ꯑꯩ ꯍꯥꯏꯕ ꯋꯥꯔꯗꯁꯦ ꯍꯥꯏꯗꯤ ꯏꯆꯦ ꯑꯣꯏꯔꯁꯨ ꯌꯥꯔꯦ ꯑꯩꯉꯣꯟꯗ ꯑꯩ ꯍꯥꯏꯖꯔꯁꯨ ꯌꯥꯔꯦ ꯃꯤ ꯑꯃꯅ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯔꯁꯨ ꯌꯥꯔꯦ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯄꯨꯔꯒ ꯑꯩ ꯍꯥꯏꯕ ꯐꯣꯛ ꯅꯠꯇ꯭ꯔꯁꯨ ꯌꯥꯕ꯭ꯔꯣ ꯐꯣꯛꯇꯗꯤ ꯁꯛꯍꯟꯅꯤꯡꯕꯅꯦ ꯑꯗꯣ ꯏꯆꯦꯅ ꯑꯗꯨꯝ ꯏꯆꯦꯒꯤ ꯑꯄꯥꯝꯕ ꯑꯣꯏꯔꯁꯨ ꯌꯥꯏꯌꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯁꯩ ꯑꯃ ꯑꯩ ꯍꯥꯏꯁꯦ ꯍꯣꯏ ꯅꯪꯅ ꯍꯥꯏꯔꯛꯏꯗꯨꯒꯗꯤ ꯌꯥꯝ ꯆꯥꯟꯅꯕ ꯑꯃꯀꯣ ꯑꯩꯅ ꯃꯤꯟꯁ ꯍꯥꯏꯗꯤ ꯑꯩ ꯍꯥꯏꯕꯁꯤꯗ ꯀꯩꯅꯣ ꯇꯧꯔꯒ ꯉꯔꯥꯡ ꯅꯍꯥꯟ ꯀꯨꯏꯗ꯭ꯔꯤꯌꯦ ꯑꯩꯅ ꯏꯁꯩ ꯑꯃꯈꯛ ꯁꯥꯒꯠꯂꯝꯃꯦ ꯑꯩꯒꯤ ꯃꯔꯝꯗ ꯑꯗꯣ ꯐꯣꯛꯇꯗꯤ ꯅꯠꯇꯦ ꯖꯁ ꯀꯟꯇꯦꯝꯄꯔꯔꯤ ꯑꯗꯨꯃꯥꯏꯅ ꯁꯦꯝꯒꯦꯅ ꯈꯟꯕꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯐꯣꯛꯂ ꯍꯪꯉꯛꯏꯗꯣ ꯍꯥꯏꯗꯤ ꯐꯣꯛꯇ ꯁꯛꯑꯁꯨ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯦ ꯕꯠ ꯉꯁꯥꯏꯒꯤ ꯑꯩꯅ ꯑꯩꯒꯤ ꯃꯇꯦꯛ ꯑꯃꯈꯛ ꯂꯩꯌꯦꯕꯀꯣ ꯑꯗꯨ ꯑꯣꯏꯅ ꯇꯧꯕꯅ ꯐꯥꯗꯧ ꯃꯥꯜꯂꯦ ꯌꯥꯝ ꯂꯥꯏꯕꯛ ꯐꯕꯅꯦ ꯍꯥꯏꯇꯥꯔꯦ ꯏꯆꯦ ꯈꯨꯗꯣꯜ ꯇꯧꯕꯤꯌꯣ ꯁꯤꯒꯤ ꯏꯁꯩꯁꯤ ꯑꯩꯒꯤ ꯃꯤꯅꯠꯇ ꯀꯅꯥ ꯂꯩꯇ ꯇꯥꯏꯕꯪꯗ ꯏꯗꯨꯝ ꯅꯣꯛꯆꯩ ꯏꯗꯨꯝ ꯀꯞꯆꯩ ꯏꯗꯨꯝ ꯋꯥꯍꯪ ꯀꯌꯥ ꯍꯪꯖꯩ ꯏꯗꯨꯝ ꯅꯣꯛꯆꯩ ꯏꯗꯨꯝ ꯀꯞꯆꯩ ꯏꯗꯨꯝ ꯋꯥꯍꯪ ꯀꯌꯥ ꯍꯪꯖꯩ ꯇꯠꯇꯅ ꯇꯠꯇꯅ ꯍꯥꯏ ꯇꯧꯕ ꯏꯆꯦ ꯁꯤꯃꯈꯛ ꯑꯗꯨꯝ ꯁꯦꯝꯕꯤꯔꯒ ꯂꯩꯕ꯭ꯔꯥ ꯑꯇꯩ ꯃꯈꯥ ꯇꯥꯕꯁꯦ ꯑꯗꯨ ꯁꯦꯝꯃꯛꯑꯒꯦ ꯐꯖꯒꯗꯧꯕꯗꯤ ꯃꯥꯜꯂꯦ ꯍꯥꯏꯗꯤ ꯁꯨꯝ ꯂꯩꯗꯅ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁꯁꯦ ꯌꯥꯝꯅ ꯀꯩꯅꯣꯁꯨ ꯑꯣꯏ ꯀ꯭ꯔꯤꯌꯦꯇꯤꯞ ꯑꯣꯏꯕꯗꯣ ꯃꯤꯟꯁ ꯏꯁꯩ ꯑꯃ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯑꯣꯏꯅ ꯀꯩ ꯍꯥꯏꯅꯤ ꯑꯥꯔꯇꯤꯁ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯀ꯭ꯔꯤꯌꯦꯇꯤꯞ ꯃꯥꯒꯤ ꯂꯩꯖꯕꯅꯦꯕ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅ ꯑꯩꯅ ꯀꯩꯅꯣꯝꯃ ꯋꯥꯔꯛꯄ ꯑꯗꯒꯤꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯁꯨ ꯑꯣꯏꯔꯒꯁꯨ ꯀꯣ ꯋꯥꯔꯤ ꯁꯥꯕꯒꯤ ꯃꯍꯨꯠꯇ ꯃꯤꯉꯣꯟꯗ ꯋꯥꯔꯤ ꯁꯥꯗꯣꯛꯄꯩ ꯃꯍꯨꯠꯇ ꯑꯩ ꯏꯕ ꯅꯠꯇ꯭ꯔꯒ ꯏꯁꯩ ꯑꯣꯏꯅ ꯁꯛꯇꯣꯛꯄ ꯇꯧꯋꯦꯕ
ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯝ ꯍꯣꯏ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯃꯤꯅꯗꯤ ꯐꯣꯛ ꯍꯥꯏꯔꯒ ꯐꯣꯛ ꯑꯥꯔꯇꯤꯁ ꯐꯣꯛ ꯄꯔꯐꯣꯔꯃꯔ ꯑꯣꯏꯅ ꯂꯩꯌꯦꯅ ꯐꯣꯛ ꯉꯥꯛꯇ ꯁꯨꯝ ꯁꯛꯑꯝꯗꯧꯕ ꯃꯥꯟꯕꯗꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯈꯜꯂꯛꯄꯗꯀꯣ ꯑꯗꯨꯝ ꯑꯇꯣꯞꯄ ꯑꯣꯏꯅ ꯁꯨꯝ ꯈꯜꯂꯛꯑꯦ ꯍꯥꯏꯕ ꯍꯥꯏꯗꯤ ꯐꯣꯛꯀꯤ ꯁꯨꯔꯣꯝꯗ ꯆꯪꯁꯤꯟꯗꯕꯤ ꯑꯣꯏꯅ ꯇꯧꯁꯜꯂꯛꯄꯩꯗꯣ ꯏꯆꯦꯒꯤ ꯑꯣꯏꯕꯗ ꯁꯤꯃ ꯈꯪꯖꯍꯧꯕꯁꯤꯁꯨ ꯃꯇꯥꯡ ꯌꯥꯝ ꯆꯥꯏ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯅꯁꯨ ꯏꯆꯦꯅꯁꯨ ꯍꯥꯏꯕꯤꯔꯤꯗꯨꯅꯦ ꯐꯣꯛ ꯁꯛꯄꯅꯤꯅ ꯐꯣꯛ ꯑꯗꯨꯝ ꯁꯛꯑꯝꯗꯧ ꯃꯥꯟꯕ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯈꯜꯂꯦꯕ ꯍꯥꯏꯗꯤ ꯃꯌꯥꯝꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯒꯗꯤ ꯃꯌꯥꯝꯗ ꯎꯔꯤꯕ ꯄꯣꯠꯇꯣ ꯉꯥꯛꯇꯅꯦꯕ ꯎꯗꯣꯏꯁꯦ ꯃꯌꯥꯝꯗ ꯎꯠꯊꯣꯛꯏꯕ ꯉꯥꯛꯇꯗꯨꯅꯦꯕ ꯎꯗꯣꯏꯁꯦ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯀꯩ ꯂꯩꯔꯤꯒꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯦ ꯊꯤꯖꯤꯜꯂꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯩꯅꯁꯨ ꯏꯆꯦꯗ ꯏꯁꯩ ꯁꯛꯄꯤꯌꯨ ꯍꯥꯏꯔ ꯀꯥꯟꯗ ꯐꯣꯛ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯔꯕꯅꯤꯅ ꯐꯣꯛ ꯑꯣꯏꯅ ꯁꯛꯄꯤꯌꯨ ꯀꯥꯏꯅꯒ ꯑꯗꯨꯝ ꯍꯥꯏꯖꯔꯤꯁꯦ ꯁꯤꯐꯥꯎꯒꯤ ꯆꯥꯡꯁꯤ ꯌꯧꯅ ꯍꯥꯏꯗꯤ ꯏꯆꯦꯅ ꯍꯣꯠꯅꯕꯤꯔꯝꯕꯁꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝꯅꯁꯨ ꯎꯔꯒ ꯌꯥꯝꯅ ꯍꯥꯏꯗꯤ ꯑꯥꯔꯇꯤꯁ ꯑꯃꯒꯤ ꯃꯒꯨꯟꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯣꯏꯔꯦ ꯀꯥꯏꯅꯒ ꯈꯪꯍꯟꯕꯗꯣ ꯑꯗꯨꯅꯤ ꯑꯣꯏꯗꯣꯏꯅꯦꯕ ꯑꯩ ꯏꯁꯥꯃꯛꯇꯁꯨ ꯐꯥꯎꯖꯕꯒꯤ ꯃꯌꯥꯝꯁꯨ ꯍꯥꯏꯖꯔꯤꯅꯦ ꯑꯗ ꯅꯦꯛꯁꯀꯤ ꯋꯥꯔꯗꯁꯦ ꯁꯤꯁꯤꯅ ꯋꯥꯈꯜꯁꯦ ꯋꯥꯈꯜ ꯍꯧꯖꯤꯛ ꯉꯥꯛꯇꯪꯒ ꯁꯥꯒꯠꯂꯒꯔꯣ ꯑꯗꯨꯝ ꯅꯠꯇ꯭ꯔꯒꯅ ꯉꯥꯏꯍꯥꯛꯇꯪꯅ ꯁꯥꯒꯠꯂꯒ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯏꯆꯦ ꯑꯗꯣ ꯑꯗꯨꯝ ꯋꯥꯈꯜ ꯍꯥꯏꯕ ꯋꯥꯔꯗꯁꯤ ꯌꯥꯎꯕ ꯏꯁꯩ ꯑꯃ ꯑꯣꯏꯅ ꯈꯨꯗꯣꯜ ꯇꯝꯕꯤꯔꯁꯨ ꯑꯗꯨ ꯑꯗꯨꯝ ꯐꯣꯛꯇꯗꯤ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯦꯅꯤ ꯅꯪꯅ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨꯝ ꯌꯥꯎꯋꯦ ꯐꯣꯛꯇꯗꯤꯀꯣ ꯑꯗꯨꯝ ꯂꯣꯏ ꯁꯤꯖꯤꯟꯅꯩꯗꯅ ꯑꯗꯣ ꯋꯥꯈꯜ ꯄꯟꯕ ꯑꯃ ꯍꯥꯏꯔꯛꯑꯒꯦ ꯁꯛꯂꯛꯑꯒꯦ ꯏꯆꯦꯅ ꯑꯗꯨꯝ ꯁꯛꯄꯤꯔꯛꯇꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯥꯟꯅꯒꯤ ꯂꯩꯕ ꯍꯥꯟꯅꯒꯤꯗꯤ ꯂꯩꯌꯦ ꯍꯥꯟꯅꯒꯤ ꯂꯩꯕꯗꯤ ꯑꯣꯏꯗꯣꯏꯅꯦ ꯍꯥꯟꯅꯒꯤ ꯑꯗꯨꯝ ꯂꯩꯖꯩꯌꯦꯕ ꯐꯣꯛꯀꯤ ꯑꯣꯏꯅ ꯑꯗꯣ ꯍꯧꯖꯤꯛ ꯁꯥꯒꯠꯂꯣ ꯍꯥꯏꯔꯣ ꯑꯗ ꯍꯥꯟꯅꯒꯤ ꯂꯩꯕꯁꯦ ꯁꯛꯄꯤꯔꯣ ꯑꯗꯨꯒ ꯅꯦꯛꯁꯀꯤ ꯋꯥꯔꯗꯁꯤꯗ ꯑꯃꯨꯛ ꯏꯆꯦ ꯁꯥꯒꯠꯂꯒ ꯑꯣꯏꯅ ꯁꯛꯄꯤꯔꯣ ꯌꯥꯔꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯋꯥꯈꯜ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯝ ꯁꯨꯝ ꯌꯥꯝ ꯑꯩꯈꯣꯏꯅ ꯉꯪꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦꯅꯦ ꯋꯥꯈꯜ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯍꯦꯛꯇ ꯍꯧꯖꯤꯛꯀꯤ ꯏꯁꯩꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯂꯩꯇꯨꯡꯗ ꯆꯨ ꯂꯩꯕꯗꯣ ꯅꯨꯡꯁꯤ ꯋꯥꯈꯜꯗ ꯉꯥꯎꯈ꯭ꯔ ꯃꯥꯜꯂꯦ ꯅꯨꯡꯁꯤ ꯋꯥꯈꯜꯗ ꯉꯥꯎꯈ꯭ꯔ ꯃꯥꯜꯂꯦ ꯉꯁꯤꯇ ꯊꯦꯡꯅꯕ ꯃꯥꯒꯤ ꯋꯥꯈꯜꯗ ꯉꯁꯤꯇ ꯊꯦꯡꯅꯕ ꯃꯥꯒꯤ ꯋꯥꯈꯜꯗ ꯊꯃꯣꯏꯗ ꯇꯥꯁꯣꯅ ꯊꯤꯟꯈ꯭ꯔ ꯃꯥꯜꯂꯦ ꯃꯩꯁꯥ ꯈꯥꯡꯕꯗ ꯋꯥꯔꯦꯗ ꯑꯩꯗꯤ ꯈꯣꯏꯅꯧ ꯅꯪꯕꯨ ꯑꯆꯥꯟꯕꯤ ꯈꯣꯏꯅꯧꯅ ꯅꯪꯕꯨ ꯆꯥꯅꯕꯤ ꯅꯨꯡꯁꯤ ꯃꯄꯥꯎ ꯍꯪꯉꯨꯅꯦ ꯍꯣ ꯍꯪꯉꯨꯅꯦ ꯍꯣ ꯍꯪꯉꯨꯅꯦ ꯏꯆꯦ ꯏꯁꯩꯁꯦ ꯌꯥꯝꯅ ꯐꯖꯩ ꯑꯩꯅꯁꯨ ꯀꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯇꯝꯖꯕ ꯍꯥꯏꯇꯥꯔꯦ ꯑꯩꯁꯦ ꯀꯩꯝ ꯍꯩꯇꯦꯕ ꯍꯩꯇ ꯇꯥꯔꯒꯁꯨ ꯍꯥꯏꯗꯤ ꯁꯤꯒꯨꯝꯕꯒꯤꯁꯦ ꯏꯟꯇꯔꯦꯁꯁꯦ ꯈꯔ ꯑꯗꯨꯝ ꯂꯩꯖꯕ ꯑꯣꯏꯕꯒꯤꯀꯣ ꯏꯁꯩꯁꯦ ꯐꯥꯅꯕ ꯑꯗꯨꯝ ꯇꯝꯕꯤꯌꯦꯕ ꯑꯩ ꯍꯣꯔꯦꯟ ꯀꯩꯅꯣꯗ ꯆꯥꯟꯁ ꯐꯪꯉꯤꯉꯩꯗ ꯍꯥꯏꯇꯥꯔꯦ ꯑꯩ ꯏꯁꯩꯁꯦ ꯏꯆꯦ ꯕꯤꯅꯤꯇꯥꯗ ꯇꯥꯍꯟꯗꯣꯏꯅꯦꯕ ꯍꯧꯖꯤꯛꯇꯤ ꯁꯛꯑꯔꯣꯏꯒꯦ ꯏꯀꯥꯏꯖꯩ ꯑꯗ ꯏꯁꯩꯁꯦ ꯌꯥꯝ ꯆꯥꯟꯅꯅ ꯍꯥꯏꯕ ꯇꯥꯔꯦ ꯏꯆꯦꯅ ꯈꯨꯗꯣꯜ ꯇꯝꯕꯤꯔꯛꯄꯁꯦ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯌꯥꯝꯅ ꯄꯦꯟꯕ ꯑꯃ ꯐꯥꯎꯖꯩ ꯍꯥꯏꯕꯗꯣ ꯏꯆꯦꯗ ꯍꯥꯏꯖꯅꯤꯡꯕꯒꯤꯅꯦ ꯏꯆꯦ ꯊꯥꯒꯠꯆꯔꯤ ꯃꯈꯥ ꯇꯥꯔꯛꯄ ꯋꯥꯔꯗꯁꯤꯅ ꯄꯟꯊꯨꯡ ꯍꯥꯏꯕꯁꯤꯗ ꯑꯗꯨꯝ ꯏꯆꯦꯒꯤ ꯁꯥꯒꯠꯄꯤꯔꯒ ꯑꯣꯏꯅ ꯁꯛꯄꯤꯔꯛꯑꯣ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯄꯥꯝꯂꯕ ꯅꯨꯡꯁꯤ ꯃꯩꯁꯥ ꯅꯨꯡꯁꯤ ꯆꯩꯊꯦꯡ ꯈꯥꯡꯉꯨꯗꯣ ꯇꯔꯥꯏ ꯐꯪꯕꯗꯤ ꯑꯣꯏꯊꯣꯛꯂꯣꯏꯅꯦ ꯅꯋꯥꯑꯣ ꯏꯆꯦꯒꯤ ꯀꯩꯅꯣꯁꯦ ꯂꯤꯔꯤꯛꯁ ꯍꯥꯏꯕ ꯇꯥꯔꯦ ꯏꯆꯦ ꯍꯧꯖꯤꯛ ꯑꯗꯨꯝ ꯁꯥꯒꯠꯂ ꯁꯛꯄꯤꯔꯛꯏꯅꯦꯕ ꯑꯗꯣ ꯏꯆꯦ ꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯏꯗꯣꯏꯔꯥ ꯈꯪꯗꯤꯌꯦ ꯑꯩꯈꯣꯏꯗꯤ ꯍꯥꯏꯗꯤ ꯁꯤꯁꯦ ꯑꯗꯨꯝ ꯊꯣꯛꯄꯅꯦ ꯍꯥꯏꯗꯤ ꯀꯩꯅꯣꯗ ꯏꯃꯥ ꯍꯣꯏꯅ ꯀꯧꯔꯛꯄ ꯑꯣꯏꯒꯦꯔꯥ ꯃꯤ ꯑꯃ ꯀꯧꯔꯛꯄ ꯑꯣꯏꯒꯦꯔꯥ ꯑꯗꯩꯗꯤ ꯏꯃꯥꯟꯅꯕꯤ ꯑꯃ ꯊꯦꯡꯅꯕ ꯑꯣꯏꯒꯦꯔꯥ ꯏꯁꯩꯅ ꯑꯗꯨꯝ ꯄꯥꯎꯈꯨꯝ ꯈꯨꯝꯕꯁꯦ ꯍꯥꯏꯗꯤ ꯏꯁꯩ ꯑꯩꯈꯣꯏꯒꯤ ꯐꯣꯛꯀꯤ ꯈꯨꯂꯪ ꯏꯁꯩꯒꯤꯅꯦ ꯍꯥꯏꯗꯣꯛ ꯍꯥꯏꯖꯤꯟ ꯇꯧꯕ ꯋꯥꯔꯗ ꯀꯩꯅꯣꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯅ ꯀꯩꯅꯣꯝꯃ ꯍꯥꯏꯔꯛꯑꯁꯨ ꯏꯁꯧ ꯂꯥꯡꯉꯛꯑꯁꯨ ꯅꯪꯒꯤ ꯏꯁꯧꯗꯣ ꯇꯥꯅꯤꯡꯗꯦ ꯀ ꯍꯥꯏꯕ ꯈꯪꯕ꯭ꯔꯥ ꯁꯨꯃꯥꯏꯅ ꯌꯥꯝ ꯇꯧꯒꯜꯂꯦꯕ ꯑꯗꯨꯅ ꯃꯊꯟꯇ ꯊꯣꯛꯂꯛꯄꯅꯤ ꯃꯊꯟꯇ ꯑꯩꯅ ꯈꯜꯂꯨꯔꯤꯁꯤꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯏꯖꯥꯠꯂ ꯍꯥꯏꯗꯤ ꯀꯩꯅꯣꯅꯦꯕ ꯑꯦꯗꯚꯥꯏꯁ ꯄꯤꯁꯤꯜꯂꯛꯏꯅꯦꯕ ꯃꯌꯥꯝ ꯁꯤꯗꯩꯁꯤꯗ
ꯅꯠꯇꯦ ꯅꯠꯇꯦ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯆꯦ ꯍꯥꯏꯗꯤ ꯋꯥꯔꯤꯁꯨ ꯃꯌꯥꯝ ꯁꯥꯟꯅꯔꯦ ꯏꯆꯦꯗ ꯏꯁꯩꯁꯨ ꯐꯖ ꯐꯖꯕ ꯇꯝꯕꯤꯈ꯭ꯔꯦ ꯑꯗꯣ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯍꯥꯏꯕ ꯇꯥꯔꯦ ꯏꯆꯦꯗ ꯑꯩꯅ ꯑꯁꯤꯁꯨ ꯑꯗꯨꯝ ꯋꯥꯔꯗꯁ ꯈꯔ ꯍꯥꯏꯖꯔꯒꯦ ꯁꯤꯗꯤ ꯏꯁꯩ ꯑꯣꯏꯅ ꯈꯨꯝꯕꯤꯔꯛꯑꯅꯣ ꯏꯆꯦꯒꯤ ꯑꯣꯏꯕ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯋꯥꯍꯩꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯊꯝꯕꯤꯔꯝꯃꯣ ꯏꯆꯦ ꯏꯆꯦ ꯖꯔꯅꯤꯁꯦ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯈꯣꯡꯆꯠꯁꯦꯀꯣ ꯄꯨꯟꯁꯤꯗ ꯑꯗꯨꯝ ꯍꯥꯏꯔꯦ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯍꯥꯏꯔꯒꯦ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯦ ꯑꯋꯥ ꯅꯨꯡꯉꯥꯏ ꯃꯌꯥꯝ ꯊꯦꯡꯅꯩ ꯊꯦꯡꯅꯗꯅꯁꯨ ꯂꯥꯛꯏ ꯊꯦꯡꯁꯨ ꯊꯦꯡꯅꯈꯤꯅꯤ ꯁꯨꯃꯥꯏꯅ ꯍꯥꯏꯔꯒꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯏꯆꯦ ꯍꯣꯝ ꯌꯨꯝꯁꯤꯗꯤ ꯌꯨꯝꯃꯨꯛ ꯅꯨꯡꯁꯤꯕ ꯂꯩꯇꯦ ꯑꯗꯨꯒ ꯏꯆꯦ ꯑꯗꯨꯝ ꯉꯁꯥꯏ ꯍꯥꯏꯕꯕꯨꯗꯤ ꯌꯥꯝ ꯍꯥꯏꯕꯤꯈ꯭ꯔꯦ ꯑꯗꯨ ꯇꯥꯔꯁꯨ ꯌꯥꯝꯅ ꯇꯣꯉꯥꯟꯅ ꯍꯥꯏꯕ ꯇꯥꯔꯦ ꯐꯣꯛꯁꯦ ꯁꯤꯁꯤ ꯐꯣꯛ ꯍꯥꯏꯕ ꯋꯥꯔꯗ ꯐꯣꯛꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣꯝ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤꯗ ꯍꯥꯏꯖꯔꯒꯦꯀꯣ ꯃꯩꯇꯩ ꯏꯔꯩꯆꯥ ꯁꯤꯒꯤ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤ ꯌꯦꯜꯍꯧꯃꯤ ꯃꯣꯏꯅ ꯇꯝꯕ ꯆꯪꯉꯤ ꯀꯟꯁꯦ ꯑꯗꯨꯒ ꯍꯌꯦꯡꯋꯥꯏꯐꯥꯎ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯅꯤ ꯎꯠ ꯑꯣꯟꯈ꯭ꯔ ꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯃꯊꯪ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯃꯌꯥꯝ ꯑꯃꯗ ꯁꯨꯊꯥꯡ ꯀꯌꯥ ꯑꯃꯗ ꯍꯦꯟꯅ ꯃꯌꯦꯛ ꯂꯥꯅ ꯂꯩꯍꯧꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯊꯝꯒꯦ ꯌꯥꯝꯅ ꯐꯖꯕ ꯋꯥꯈꯜꯂꯣꯟ ꯍꯥꯏꯕ ꯇꯥꯔꯦ ꯏꯆꯦ ꯑꯗꯨꯒ ꯂꯥꯁ ꯑꯣꯏꯅ ꯋꯥꯔꯗꯁꯦ ꯃ꯭ꯌꯨꯖꯤꯛ ꯍꯥꯏꯕꯁꯤꯗꯤ ꯏꯆꯦ ꯀꯩ ꯍꯥꯏꯕꯤꯅꯤꯡꯉꯤ ꯃ꯭ꯌꯨꯖꯤꯛ ꯑꯩꯒꯤꯗꯤ ꯑꯗꯨꯝ ꯃ꯭ꯌꯨꯖꯤꯛ ꯍꯥꯏꯕꯗ ꯀꯩꯅꯣ ꯊꯣꯛꯑꯦ ꯏꯁꯩ ꯍꯥꯏꯔꯒ ꯑꯩ ꯉꯁꯥꯏ ꯍꯥꯏꯕꯗ ꯃ꯭ꯌꯨꯖꯤꯛ ꯍꯦꯁ ꯅꯣ ꯂꯦꯡꯒ꯭ꯋꯦꯖ ꯑꯗꯨꯗꯣ ꯊꯣꯛꯑꯦ ꯍꯥꯏꯗꯤ ꯏꯁꯩꯗꯗꯤ ꯃꯌꯦꯛ ꯃꯁꯣꯟ ꯑꯃ ꯂꯩꯇꯦ ꯖꯁ ꯐꯤꯜ ꯇꯧꯕꯗꯨꯅꯦ ꯆꯪꯉꯤꯁꯦ ꯏꯃꯣꯁꯟ ꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯏꯁꯩꯁꯦ ꯁꯛꯄ ꯃꯇꯝꯗ ꯃꯌꯦꯛꯀꯤ ꯀꯩꯅꯣ ꯂꯩꯇꯦ ꯗꯔꯀꯥꯔ ꯂꯩꯇꯦ ꯑꯇꯣꯞꯄ ꯂꯝꯗ ꯆꯠꯄꯗꯁꯨ ꯑꯩꯈꯣꯏꯅ ꯐꯤꯜ ꯑꯃ ꯐꯥꯎꯔꯒ ꯁꯛ ꯇꯥꯔꯒꯗꯤ ꯃꯤꯒꯤꯗꯨꯗꯁꯨ ꯈꯟꯒꯅꯤ ꯑꯗꯨꯒ ꯄꯥꯟꯁꯨ ꯄꯥꯟꯒꯅꯤꯅ ꯊꯝꯒꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯋꯥꯈꯜꯂꯣꯟꯁꯤꯡꯁꯦ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄꯁꯨ ꯍꯥꯏꯕ ꯇꯥꯔꯦ ꯏꯆꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯅꯧꯅ ꯆꯪꯉꯛꯄꯅꯤ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯍꯥꯏꯗꯤ ꯌꯥꯝꯅ ꯌꯨꯅꯤꯛ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯄꯨꯔꯒ ꯑꯗꯨꯝ ꯆꯠꯃꯤꯟꯅꯔꯒ ꯎꯏꯔꯕ ꯆꯤꯆꯦ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦ ꯑꯗꯣ ꯏꯆꯦ ꯂꯥꯁ ꯑꯣꯏꯅ ꯍꯥꯏꯕ ꯇꯥꯔꯦ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤꯁꯨ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯕꯅꯤ나 ꯀꯣꯏꯁꯟ ꯍꯪꯕꯁꯨ ꯂꯣꯏꯁꯤꯜꯂꯦ ꯑꯗꯨꯅ ꯏꯆꯦꯗ ꯑꯩꯅ ꯂꯥꯁ ꯑꯣꯏꯅ ꯈꯪꯖꯅꯤꯡꯉꯤꯁꯦ ꯏꯆꯦꯒꯤ ꯊꯃꯣꯏꯗ ꯑꯗꯨꯝ ꯂꯩꯕ ꯏꯁꯩ ꯑꯃꯇꯪ ꯃꯌꯥꯝꯗ ꯈꯪꯍꯟꯕꯤꯔꯝꯃꯣ ꯍꯣꯏ ꯊꯃꯣꯏꯗꯗꯤ ꯑꯗꯨꯝ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯁꯛꯄ ꯈꯨꯗꯤꯡꯃꯛ ꯊꯃꯣꯏꯗꯒꯤ ꯁꯛꯄ ꯑꯣꯏꯗꯣꯏꯅꯦ ꯊꯃꯣꯏꯗꯒꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯉꯁꯤꯗꯤ ꯐꯥꯏꯗꯧ ꯁꯟꯅꯔꯒ ꯀꯩꯅꯣ ꯇꯧꯔ ꯁꯛꯑꯒꯦ ꯀꯥꯏ ꯌꯥꯎꯗꯦꯕꯀꯣ ꯁꯛꯄ ꯑꯗꯨꯝ ꯃꯌꯦꯛꯇꯨꯅꯅꯤ ꯈꯪꯗꯦ ꯗꯤꯃꯥꯟ ꯇꯧꯔꯛꯄꯅꯤ ꯈꯪꯗꯦ ꯑꯗꯨꯝ ꯊꯃꯣꯏꯗꯒꯤ ꯑꯗꯨꯝ ꯁꯛꯑꯦ ꯑꯗꯣ ꯏꯁꯩ ꯑꯃ ꯁꯛꯆꯔꯒꯦ ꯏꯁꯩꯁꯦ ꯑꯩꯅ ꯑꯩꯒꯤ ꯑꯣꯖꯥ ꯏꯃꯥ ꯀꯩꯅꯣ ꯑꯣꯖꯥ ꯁꯨꯟꯗꯔꯤ ꯈꯨꯃꯟꯊꯦꯝ ꯑꯣꯖꯥꯒꯤ ꯏꯁꯩꯅꯦ ꯑꯗꯣ ꯂꯩꯔꯣꯜ ꯁꯩꯊꯥꯕꯅꯀꯣ ꯑꯗꯣ ꯁꯤꯒꯤꯁꯦ ꯃꯇꯦꯛ ꯑꯃ ꯑꯣꯖꯥꯅ ꯇꯝꯕꯤꯕꯗꯣ ꯃꯇꯦꯛ ꯑꯃ ꯁꯛꯆꯔꯒꯦ ꯂꯩꯔꯥꯡ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤ ꯂꯣꯏꯕꯤꯁꯤꯡꯗ ꯑꯣꯡꯖꯕꯤ ꯁꯤꯔꯨꯏ ꯅꯥꯄꯣꯝꯗ ꯁꯥꯠꯄꯤꯌꯣ ꯉꯁꯤ ꯀꯣꯔꯧ ꯅꯨꯡꯁꯥꯗ ꯂꯤꯂꯤꯅ ꯄꯥꯎ ꯇꯥꯕꯗꯤ ꯊꯃꯣꯏ ꯂꯀꯥꯡ ꯅꯨꯡꯍꯤꯅꯩ ꯂꯩꯔꯥꯡ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤ ꯁꯉꯥꯏ ꯀꯨꯝꯍꯩ ꯃꯇꯝꯗ ꯍꯥꯏꯇꯥꯅ ꯍꯥꯛꯅ ꯐꯨꯒꯥꯏꯅ ꯁꯥꯠꯂꯝꯕ ꯊꯣꯛꯂꯗꯤ ꯅꯥꯄꯒꯤ ꯅꯥꯆꯣ ꯑꯣꯏꯗꯨꯅ ꯃꯤꯃꯥꯡꯗ ꯂꯦꯅꯕ ꯐꯪꯂꯝꯒꯅꯤ ꯍꯛꯇ ꯂꯩꯔꯥꯡ ꯄꯥꯝꯃꯨꯕꯤ ꯁꯤꯔꯨꯏ ꯂꯤꯂꯤ ꯏꯇꯥꯔꯣꯏ ꯊꯥꯒꯠꯆꯔꯤꯁꯦ ꯏꯁꯩꯁꯤꯁꯨ ꯁꯤꯃꯁꯨ ꯌꯥꯝꯅ ꯐꯖꯅ ꯏꯆꯦꯅ ꯇꯝꯕꯤꯔꯝꯃꯦ ꯑꯗꯨꯝ ꯏꯆꯦꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯏꯆꯦꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯍꯣꯠꯅꯕ ꯇꯧꯒꯦ ꯈꯜꯂꯤꯗꯣ ꯍꯣꯠꯅꯗꯣꯏꯅꯦꯕ ꯍꯣꯠꯅꯕꯁꯦ ꯑꯗꯨꯝ ꯉꯝꯕ ꯑꯣꯏꯕꯤꯌꯣ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯏꯆꯦ ꯑꯗꯨꯒ ꯉꯥꯛꯂꯧꯒꯤ ꯇꯤꯝꯕꯨꯁꯨ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯑꯗꯒꯤ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦꯅꯦ ꯆꯥꯎꯈꯠꯄ ꯃꯌꯥꯝ ꯄꯨꯔꯛꯑꯒꯀꯣ ꯑꯁꯥꯗꯤ ꯌꯥꯝ ꯆꯥꯎꯅ ꯂꯩꯖꯔꯤꯅꯦ
ꯄꯩꯁꯥ ꯃꯌꯥꯝꯗꯣ ꯊꯨꯡꯕ ꯑꯣꯏꯕꯤꯕ ꯑꯗꯨꯒ ꯍꯦꯟꯅ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯂꯩꯕꯥꯛꯀꯤꯁꯨ ꯀꯥꯟꯅꯒꯗꯕ ꯃꯌꯥꯝ ꯑꯃ ꯇꯧꯕꯤꯔꯛꯎ ꯍꯥꯏꯗꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯋꯤꯁ ꯄꯤꯖꯔꯤ ꯉꯝꯃꯤꯕ ꯃꯈꯩꯗꯤ ꯃꯌꯥꯝꯒꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯌꯥꯝꯒ ꯂꯣꯏꯅꯔꯒ ꯆꯠꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯗꯨꯒ ꯏꯆꯦꯁꯨ ꯑꯣꯏꯕꯤꯌꯣ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯄꯨꯟꯅ ꯑꯗꯨꯝ ꯑꯃꯒ ꯑꯃꯒ ꯁꯞꯄꯣꯔꯠ ꯇꯧꯅꯔꯒ ꯌꯥꯏꯐꯃꯤꯟꯅꯔꯁꯦ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯊꯥꯒꯠꯆꯔꯤ ꯆꯤꯆꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯋꯥꯡ ꯈꯨꯠ ꯁꯦꯝ ꯍꯥꯏꯗꯅ ꯏꯟꯁꯇꯥ ꯄꯦꯖ ꯑꯃꯈꯛ ꯁꯨꯃꯥꯏꯅ ꯂꯩꯕꯅꯦ ꯆꯤꯆꯦ ꯃꯥꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯔꯛꯄꯅꯦ ꯊꯦꯡꯛ ꯁꯤꯁꯤꯃ ꯌꯨ ꯆꯤꯆꯦꯒꯤꯗꯃꯛꯇ ꯍꯥꯏꯕ ꯇꯥꯔꯦ ꯇꯣꯞ ꯂꯞ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝꯅ ꯄꯤꯛꯇꯛꯅ ꯁꯨꯃꯥꯏꯅ ꯆꯤꯆꯦꯒꯤ ꯈꯨꯗꯣꯜ ꯇꯧꯖꯒꯦ ꯄꯤꯛꯄꯅ ꯃꯃꯜ ꯂꯩꯕ ꯑꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯍꯥꯏꯕ ꯇꯥꯔꯦ ꯆꯤꯆꯦꯕꯨꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯔꯛꯏꯕ ꯄꯦꯖ ꯋꯥꯡ ꯈꯨꯠꯁꯦꯝ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯕꯨꯁꯨ ꯃꯌꯥꯝꯅ ꯂꯣꯏꯅꯃꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯊꯧꯔꯝ ꯑꯁꯤꯕꯨ ꯍꯧꯕꯗꯩꯅ ꯂꯣꯏꯕ ꯐꯥꯎꯕ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁꯁꯤꯡꯕꯨꯁꯨ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯒꯦ ꯑꯗꯣ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯍꯥꯏꯕ ꯇꯥꯔꯦ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯦꯄꯤꯁꯣꯗ ꯃꯌꯥꯝ ꯑꯃ ꯄꯨꯔꯒ ꯂꯥꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯅꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯖꯒꯦ ꯁꯤ ꯑꯣꯏꯅ ꯅꯦꯛꯁ ꯚꯤꯗꯤꯑꯣ ꯉꯁꯤꯒꯤꯗꯤ ꯕꯥꯏ